ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯞꯅ ꯊꯣꯛꯄꯤ ꯊꯋꯥꯟꯃꯤꯆꯥꯛ ꯉꯧꯅ ꯊꯣꯛꯄ ꯊꯥꯕꯜ ꯀꯔꯤ ꯃꯔꯤꯕꯨ ꯂꯩꯅꯕꯅꯣ? ꯍꯥꯏꯅꯈꯤꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯊꯦꯡꯅꯁꯤ ꯍꯥꯏꯅꯈꯤꯕ꯭ꯔꯥ? ꯄꯨꯡꯐꯝ ꯃꯇꯝ ꯆꯞ ꯆꯥꯅ ꯊꯣꯛꯄꯗꯤ ꯑꯃꯝꯕꯒꯤ ꯃꯇꯝꯕꯨ ꯄꯥꯝꯖꯅ ꯌꯦꯡꯂꯨꯕ ꯑꯩꯍꯥꯛꯁꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯀꯌꯥꯕꯨ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯗ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯈꯔꯗꯪ ꯄꯤꯗꯨꯅ ꯐꯣꯡꯗꯣꯛꯆꯕꯁꯤ ꯑꯀꯥꯏꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯄꯦꯟ ꯄꯦꯟꯗ ꯐꯣꯡꯗꯣꯛꯐꯝꯁꯨ ꯂꯩꯇ ꯀꯌꯥꯗ ꯋꯥꯈ꯭ꯔꯕ ꯃꯄꯣꯛꯅꯨ ꯇꯣꯟꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯆꯪꯈꯤꯕ ꯃꯇꯝꯅꯤ꯫ ꯂꯝꯕꯤꯗꯁꯨ ꯑꯍꯜ ꯑꯉꯥꯡ ꯀꯌꯥꯅ ꯆꯠꯇꯨꯅ ꯁꯥꯒꯠꯂꯝꯕꯁꯤꯡꯗꯨ ꯏꯪꯅꯕ ꯆꯠꯅꯔꯤ꯫ ꯃꯤꯂꯩꯁꯨ ꯃꯆꯥꯅꯨꯄꯥ ꯆꯍꯤ 5 ꯁꯨꯔꯕꯗꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤ꯫ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯍꯜ ꯑꯃꯅ ꯃꯤꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯌꯥꯏꯗ ꯂꯛꯅꯔꯛꯏ꯫ ꯁꯅꯌꯥꯏ, ꯅꯪꯕꯨ ꯅꯃꯥꯒ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯂꯤꯕ꯭ꯔꯣ? ꯅꯃꯥ ꯅꯆꯥ ꯑꯐꯥꯕꯗ ꯐꯥꯖꯈꯤꯁꯅꯤꯀꯣ꯫ ꯅꯃꯥꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯌꯨ꯫ ꯃꯈꯨꯠ ꯁꯝꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯐꯥꯕꯅ ꯂꯥꯏꯅ ꯐꯥꯈ꯭ꯔꯗꯤ ꯑꯩꯗꯤꯀꯣ ꯑꯐꯥꯕꯗꯣ ꯆꯣꯡꯈꯠꯂꯒ ꯀꯥꯎꯗꯣꯏꯅꯤ ꯈꯪꯉꯕ? ꯏꯃꯥꯁꯨ ꯑꯩꯅ ꯀꯟꯗꯣꯏꯅꯤ꯫ ꯄꯨꯄꯨ, ꯅꯪꯁꯨ ꯑꯐꯥꯕꯅ ꯐꯥꯒꯦꯅ ꯇꯧꯔꯛꯑꯗꯤ ꯑꯩ ꯀꯧꯔꯨꯀꯣ, ꯑꯩ ꯀꯟꯕꯤꯒꯦ꯫ ꯍꯥ ꯃꯁꯤꯗꯤ ꯑꯀꯤꯕꯒ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯤꯂꯩ, ꯅꯆꯥꯅꯨꯄꯥꯁꯦ ꯍꯌꯦꯡꯋꯥꯏ ꯄꯥꯈꯪ ꯐꯥꯔꯛꯂꯒ ꯃꯤꯅꯒ ꯍꯦꯟꯖꯤꯟꯕ ꯉꯝꯃꯣꯏꯗꯧꯔꯤꯀꯣ꯫ ꯃꯤꯀꯤ ꯂꯩꯈꯤꯗꯦ ꯃꯁꯤ꯫ ꯃꯥꯃꯥ, ꯏꯆꯥꯁꯤꯅ ꯄꯥꯈꯪ ꯐꯥꯔꯛꯂꯀꯥꯟꯗ ꯈꯨꯜꯁꯦ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯂꯩꯇꯅꯕ ꯉꯥꯛꯆꯔꯁꯅꯤ꯫ ꯃꯤꯂꯩꯁꯨ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯈꯨꯟꯖꯤꯜꯗ ꯄꯣꯠꯐꯝ ꯐꯝꯂꯝꯕꯗꯨꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯂꯩꯔꯒ ꯄꯣꯊꯥꯐꯝ ꯁꯪꯗꯨꯗ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯑꯁꯨꯝ ꯉꯥꯏꯔꯤꯉꯩ ꯃꯇꯩ ꯃꯅꯥꯎ ꯅꯣꯛꯂꯒ ꯂꯝꯕꯤꯗ ꯂꯥꯛꯄꯗꯣ ꯃꯤꯂꯩꯅ ꯎꯔꯨꯔꯦ꯫ ꯍꯧꯖꯤꯛ ꯍꯟꯈꯤꯕꯗ ꯈꯨꯗꯣꯞ ꯁꯥꯔꯝꯕꯗꯣ ꯂꯣꯏꯔꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ꯫ ꯑꯩꯗꯤ ꯁꯤꯡꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯂꯣꯏꯔꯝꯕꯁꯨ ꯌꯥꯔꯦ꯫ ꯍꯧꯖꯤꯛ ꯆꯪꯂꯒ ꯌꯦꯡꯉꯨꯔꯁꯤ, ꯀꯣꯟꯅ ꯑꯃꯨꯛ ꯆꯠꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ꯫ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯁꯅꯥ ꯅꯥꯅꯄꯤ ꯑꯃꯁꯨ ꯁꯥꯕꯤꯌꯨꯀꯣ꯫ ꯁꯥꯗꯣꯏꯅꯤ꯫ ꯅꯪꯅ ꯄꯥꯝꯕ ꯃꯈꯩ ꯍꯟꯗꯛꯇꯤ ꯑꯩꯅ ꯂꯣꯏ ꯇꯧꯔꯗꯧꯅꯤ꯫ ꯉꯁꯤ ꯅꯪꯅ ꯐꯤ ꯐꯅꯦꯛ ꯂꯩꯌꯨ ꯍꯥꯏꯕꯗꯒꯤ ꯀꯩꯊꯦꯜꯗꯒꯤꯁꯨ ꯂꯩꯔꯦꯗꯅ ꯍꯟꯈꯤꯕꯗ ꯁꯅꯥꯃꯨꯛ ꯂꯧꯈ꯭ꯔꯅꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯁꯅꯥ ꯁꯥꯔꯅꯤ꯫ ꯅꯪꯒꯤ ꯀꯩꯁꯨ ꯋꯥꯠꯍꯜꯂꯣꯏꯗ꯫ ꯑꯁ ꯈꯨꯅꯨꯡꯁꯤ ꯑꯃ꯫ ꯅꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕ ꯃꯇꯩ ꯃꯅꯥꯎꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯤꯂꯩ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯃꯟꯕ ꯐꯤ ꯃꯆꯨ ꯊꯣꯛꯇ꯭ꯔꯕꯗꯨ ꯌꯦꯡꯖꯔꯛꯏ꯫ ꯃꯊꯃꯣꯏꯗꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯈꯝꯕꯅ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯅꯃꯥ ꯅꯆꯥꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ? ꯃꯄꯥ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯄꯣꯠꯐꯝꯁꯤꯗꯒꯤ ꯏꯟꯁꯥꯡ ꯂꯩꯕ ꯊꯣꯛꯂꯛꯄ꯫ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯕꯗꯨꯗ ꯉꯥꯏꯈ꯭ꯔꯒꯦꯅ ꯉꯥꯏꯔꯕ꯫ ꯕꯥꯕꯥ, ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯥ? ꯍꯩꯃ, ꯄꯥꯕꯗꯤ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ ꯀꯥꯎꯔꯦꯗꯅ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯩꯔꯛꯂꯒꯦ꯫ ꯀꯥꯎꯋꯦ ꯍꯥꯏꯔꯒ ꯁꯨꯛꯂꯩ ꯂꯩꯔꯛꯇꯦ꯫ ꯏꯕꯨꯡꯉꯣ, ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯩꯖꯔꯛꯑꯁꯅꯤ꯫ ꯃꯤ ꯃꯃꯥꯡꯁꯤꯗ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨ꯫ ꯃꯄꯥ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯅꯤꯡꯉꯥꯏ ꯇꯧꯔꯛꯀꯦ ꯇꯧꯕ ꯃꯆꯥꯅꯨꯄꯥꯗꯨ ꯊꯦꯝꯗꯨꯅ ꯃꯌꯨꯝ ꯇꯥꯅ ꯄꯨꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯗꯨꯛ ꯊꯥꯟꯗꯣꯛꯇꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯈꯝꯕꯒ ꯃꯆꯥꯅꯨꯄꯥꯒꯁꯨ ꯆꯥꯛꯈꯨꯝꯗ ꯐꯛ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯂꯩ ꯁꯤꯡ ꯊꯥꯒꯠꯄ ꯍꯧꯏ꯫ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯅꯣ? ꯁꯦꯕꯣꯠ ꯏꯔꯣꯜꯂꯒꯦ꯫ ꯏꯃꯥ, ꯑꯩꯗꯤ ꯌꯦꯟ ꯆꯥꯅꯤꯡꯉꯤꯕꯣ꯫ ꯑꯕꯣꯏ ꯍꯣꯏꯗꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯗꯨꯝ ꯆꯥꯏ꯫ ꯉꯁꯥꯏ ꯑꯩꯅ ꯁꯥꯟꯅꯕꯒꯤ ꯍꯧꯕ ꯆꯠꯂꯨꯕꯗꯁꯨ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯒ ꯂꯩꯔꯝꯃꯦ꯫ ꯃꯣꯏꯒꯤ ꯃꯃꯥꯅ ꯑꯩꯁꯨ ꯆꯥꯁꯤ ꯂꯥꯛꯑꯣꯅꯅꯦꯕꯀꯣ ꯆꯥꯏꯕ꯫ ꯌꯥꯝ ꯍꯥꯎꯏ ꯈꯪꯉꯕ꯫ ꯃꯤꯂꯩ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯔꯞꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ꯫ ꯌꯨꯝꯗ ꯆꯥꯕ ꯇꯜꯂꯒꯅ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯒꯦꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯌꯦꯡꯉꯣ, ꯑꯗꯨꯒ ꯆꯥꯎ꯫ ꯀꯔꯤ ꯋꯥꯉꯥꯡꯅꯣꯗꯨꯕꯣ? ꯑꯉꯥꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯍꯥꯏꯗꯅꯕ ꯑꯉꯥꯡꯁꯤꯗ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯦ ꯅꯣꯡ ꯐꯥꯗꯣꯛꯇ ꯑꯣꯏꯔꯁꯨ ꯄꯤꯖꯋꯣ꯫ ꯅꯇꯨ ꯅꯆꯥ ꯐꯥꯎ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯅꯣꯡꯇ ꯄꯤꯖꯕ ꯉꯝꯗꯕ ꯅꯪꯕꯨ ꯅꯨꯄꯥꯔꯣ? ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕ ꯐꯅꯦꯛ ꯐꯤ ꯑꯍꯟꯕ ꯑꯝꯇ ꯂꯩꯕꯤꯈ꯭ꯔꯕ? ꯃꯤꯒꯤꯅ ꯁꯅꯥꯕꯨ ꯁꯥꯕꯋꯣ ꯐꯤꯔꯣꯜ ꯑꯍꯟꯕꯕꯨ ꯂꯩꯕꯋꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ? ꯊꯕꯛꯇꯤ ꯅꯪꯁꯨ ꯃꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯨꯔꯤꯅꯤ꯫ ꯃꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯑꯩꯁꯦ ꯂꯩꯅꯤꯡꯗꯕ ꯅꯠꯇꯦꯅꯦ꯫ ꯏꯆꯥꯒꯤ ꯑꯃꯗꯤ ꯅꯪꯒꯤ ꯋꯥꯠꯇꯅ ꯊꯝꯅꯤꯡꯂꯤꯅꯤ꯫ ꯊꯕꯛꯁꯤꯅ ꯑꯆꯧꯕ ꯐꯪꯗꯕꯁꯤꯗ ꯇꯧꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯊꯕꯛ ꯊꯤꯔꯒ ꯆꯠꯄꯁꯤꯅꯗꯤ
ꯀꯃꯥꯏꯅ ꯅꯣꯏꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯉꯝꯒꯅꯤ? ꯃꯤꯗꯧꯅ ꯊꯕꯛꯇꯨ ꯊꯤꯌꯣ. ꯅꯣꯡꯃꯒꯤ ꯀꯣꯏꯊꯤ ꯊꯤꯔꯒ ꯁꯨꯒꯗꯕꯒꯤ ꯁꯔꯨꯛ ꯁꯛ ꯈꯪꯅꯕ ꯀꯅꯥꯒꯤꯗꯅꯣ ꯍꯪꯅꯔꯒ ꯁꯨꯋꯣ. ꯍꯪꯉꯤꯕꯅꯤꯅꯦ ꯑꯩꯁꯨ, ꯍꯪꯗꯕ ꯅꯠꯇꯦ. ꯑꯩꯒ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯑꯩꯒꯨꯝꯅ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯊꯕꯛ ꯌꯥꯎꯒꯦ, ꯊꯕꯛ ꯃꯐꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯪꯂꯨꯔꯁꯨ ꯌꯥꯏ ꯀꯧꯕ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ. ꯍꯥꯏꯔꯣꯏ, ꯇꯤꯟꯅꯔꯤꯅꯦꯅ ꯁꯪꯒ ꯆꯥꯎꯕ ꯈꯔꯁꯨ ꯇꯤꯟꯅꯗꯦ. ꯅꯪꯒꯨꯝꯕ ꯂꯥꯏꯔꯁꯨ ꯆꯠꯇꯕ ꯉꯥꯛꯇ. ꯑꯩꯁꯦ ꯑꯔꯦꯝꯕꯗ ꯅꯪꯉꯣꯟꯗ ꯌꯨꯝ ꯄꯥꯟꯖꯔꯛꯑꯝꯃꯤ. ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅꯤ ꯈꯪꯂꯝꯃꯗꯤꯅꯦ ꯑꯩ ꯄꯥꯜꯂꯛꯑꯝꯃꯣꯏꯗꯕ. ꯁꯥꯎꯔꯝꯗꯕ ꯈꯝꯕꯁꯨ ꯈꯤꯇꯪ ꯐꯤꯡꯒꯠꯂꯛꯏ. ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯆꯔꯥ ꯐꯥꯎꯗꯦꯁꯨ ꯍꯦꯜꯍꯟꯗ꯭ꯔꯤꯗꯅ. ꯅꯍꯥꯟꯋꯥꯏ ꯑꯩꯉꯣꯟꯗ ꯂꯩꯔꯒ ꯋꯥꯅꯤ ꯑꯇꯣꯞꯄ ꯌꯦꯡꯈꯣ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯈꯤꯕ. ꯏꯕꯥꯅꯤ ꯄꯨꯟꯅ ꯍꯣꯠꯅꯔꯒ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯁꯦꯅ ꯁꯤꯗ ꯇꯠꯀ ꯌꯥꯈꯤꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯥ? ꯀꯩ ꯄꯥꯝꯕꯅꯣ ꯅꯪ? ꯑꯣ, ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯤꯌꯦ. ꯃꯤꯁꯨ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯅꯔꯤ ꯉꯥꯛꯇꯅꯤ. ꯅꯪꯒꯤꯅ ꯀꯝꯗꯧꯕꯅꯣ? ꯂꯨꯍꯣꯡꯕꯗ ꯍꯥꯞꯄꯛꯄ ꯐꯤꯔꯣꯜ ꯈꯔꯁꯦ ꯃꯁꯤꯀꯛ ꯁꯦꯠꯄꯗ ꯂꯣꯏ ꯃꯟꯖꯜꯂꯦ. ꯑꯩꯅ ꯑꯃꯟꯕ ꯐꯤꯔꯣꯜ ꯁꯦꯠꯄꯁꯦ ꯅꯪꯁꯨ ꯎꯔꯤꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯂꯤꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯐꯣꯠꯄ ꯁꯦꯠꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒ ꯈꯪꯅꯕ ꯍꯧꯔꯛꯄꯗꯒꯤ ꯂꯤꯠꯂꯛꯄ ꯐꯨꯔꯤꯠꯇꯨꯅꯤ. ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯐꯤꯔꯣꯜ ꯌꯦꯡꯕ ꯁꯪꯗꯦ. ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯕꯗ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯕ ꯁꯪꯗꯦ. ꯃꯦꯂꯩ ꯋꯥ ꯃꯈꯥ ꯇꯥꯗꯦ. ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯁꯤꯡꯀꯥꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯏꯟꯖꯤꯜꯂꯤ. ꯏꯟꯁꯥꯡ ꯁꯦꯝꯕꯗꯨꯁꯨ ꯏꯁꯧ ꯂꯥꯡꯂꯒ ꯁꯦꯝꯂꯤ. ꯃꯆꯥꯅꯨꯄꯥ ꯁꯅꯌꯥꯏꯗꯤ ꯃꯃꯥ ꯃꯄꯥꯅ ꯈꯠꯅꯔꯛꯄꯗꯨꯗ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯂꯩ. ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ. ꯁꯅꯌꯥꯏ ꯃꯃꯥꯟꯅꯕ ꯕꯣꯏꯒ ꯊꯣꯡꯒꯥꯜꯗ ꯁꯥꯟꯅꯔꯤ. ꯁꯅꯌꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯣꯟꯊꯣꯡꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ. ꯑꯕꯣꯏꯅ, ꯁꯅꯌꯥꯏ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯃꯔꯨꯝ ꯀꯣꯟꯕꯤ ꯁꯥꯟꯅꯅꯕ ꯂꯩꯕꯥꯛ ꯃꯇꯨꯝ ꯁꯥꯔꯤꯁꯦ ꯅꯪꯁꯨ ꯌꯥꯎꯔꯨ ꯂꯥꯎ. ꯑꯕꯣꯏ, ꯑꯩ ꯉꯁꯤꯗꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯦꯕꯣ. ꯀꯩꯗꯧꯔꯒꯦ? ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ? ꯑꯩꯈꯣꯏꯗ ꯆꯔꯥ ꯋꯥꯅꯨꯁꯤꯔꯥ? ꯎꯇꯤ ꯊꯣꯡꯍꯧꯏ. ꯋꯥꯅꯤꯡꯗꯦ. ꯅꯍꯥꯟꯁꯨ ꯑꯩꯅ ꯅꯣꯏꯗ ꯌꯦꯟ ꯊꯣꯡꯕ ꯆꯥꯕꯗꯣ ꯏꯃꯥꯒ ꯄꯥꯕꯒꯗ ꯋꯥꯔꯤ ꯁꯥꯏ. ꯑꯩꯈꯣꯏꯒꯤꯁꯨ ꯌꯦꯟ ꯊꯣꯡꯁꯤ ꯍꯥꯏꯔꯨꯕꯗ ꯏꯃꯥꯒ ꯄꯥꯕꯒ ꯈꯠꯅꯔꯦ. ꯑꯗꯣ ꯀꯩꯒꯤ ꯈꯠꯅꯔꯤꯅꯣꯕ? ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯥꯎꯔꯤꯔꯣ? ꯅꯉꯣꯟꯗꯁꯨ ꯉꯥꯡꯉꯤꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦ. ꯄꯥꯕꯗ ꯏꯃꯥꯅꯅꯦ ꯐꯤꯔꯣꯜ ꯑꯍꯟꯕ ꯂꯩꯗꯕꯒꯤ ꯁꯥꯎꯔꯤꯕ. ꯄꯥꯕꯁꯨ ꯁꯥꯎꯔꯒ ꯏꯃꯥꯗ ꯉꯥꯡꯉꯤꯕ. ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯐꯤꯔꯣꯜ ꯌꯥꯝꯅ ꯂꯩꯌꯦ. ꯑꯗꯨꯗꯣ ꯂꯣꯟ ꯑꯃ ꯂꯧꯔꯒ ꯅꯈꯣꯏ ꯏꯃꯥꯗ ꯄꯤꯁꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯠꯅꯔꯔꯣꯏ. ꯅꯈꯣꯏ ꯏꯃꯥꯅ ꯈꯪꯉꯗꯤ ꯐꯨꯔꯣꯏꯗ꯭ꯔꯣ? ꯂꯣꯟꯅ ꯇꯧꯁꯦ, ꯏꯃꯥ ꯎꯗꯅꯕ. ꯂꯥꯛꯑꯣ. ꯑꯐ ꯐꯠꯇ ꯈꯟꯊꯗꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯑꯕꯣꯏ ꯍꯣꯏꯗ ꯀꯟꯅ ꯆꯦꯟꯈꯤ. ꯑꯕꯣꯏꯒꯤ ꯃꯃꯥ ꯎꯗ꯭ꯔꯤꯉꯩ ꯎꯄꯨꯗ ꯊꯝꯂꯤꯕ ꯐꯤ ꯑꯍꯟꯕꯗꯨ ꯂꯧꯊꯣꯛꯂꯒ ꯁꯅꯌꯥꯏ ꯍꯣꯏꯗ ꯑꯃꯨꯛ ꯆꯦꯜꯂꯛꯏ. ꯑꯅꯤꯗꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ. ꯁꯅꯌꯥꯏ, ꯅꯣꯏ ꯏꯃꯥ ꯀꯧ. ꯀꯧꯒꯦ. ꯏꯃꯥ! ꯑꯣ ꯏꯃꯥ! ꯑꯝꯇ ꯊꯣꯛꯂꯛꯑꯣ. ꯑꯕꯣꯏꯒ ꯏꯕꯥꯅꯤꯅ ꯀꯩꯅꯣꯝꯃ ꯄꯨꯔꯛꯑꯦ. ꯌꯦꯡꯉꯨ ꯂꯥꯛꯑꯣ. ꯏꯃꯨꯡꯗꯒꯤ ꯃꯦꯂꯩꯁꯨ ꯇꯍꯥ ꯇꯍꯥ ꯊꯣꯛꯂꯛꯏ. ꯀꯩꯗꯧꯔꯒꯦ? ꯑꯕꯣꯏꯅ ꯅꯣꯛꯂꯒ ꯐꯤꯗꯨ ꯁꯅꯌꯥꯏꯗ ꯄꯤꯔꯛꯏ. ꯐꯤꯗꯨ ꯂꯧꯔꯒ ꯁꯅꯌꯥꯏ ꯃꯃꯥꯗ ꯄꯤꯔꯛꯏ. ꯏꯃꯥ, ꯁꯦ. ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗꯒꯤ ꯐꯤꯅꯣ ꯁꯤꯕꯣ? ꯁꯤꯗꯤ ꯃꯃꯜ ꯌꯥꯝ ꯇꯥꯡꯕ ꯐꯤꯗꯨꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯂꯩ ꯐꯤꯗꯨ ꯇꯤꯡꯊꯣꯛꯂꯒ ꯌꯦꯡꯉꯤ. ꯍꯛꯂꯤꯕ ꯂꯩꯁꯤꯡꯗꯨꯗ ꯃꯈꯨꯠꯅꯁꯨ ꯅꯥꯜꯂꯤ. ꯑꯕꯣꯏꯅ, ꯏꯅꯦ, ꯅꯪꯒꯤ ꯑꯣꯏꯔꯣ. ꯏꯃꯥꯒꯤ ꯐꯤꯅꯤ. ꯁꯅꯌꯥꯏ ꯏꯕꯥꯅꯤꯅ ꯂꯣꯟꯅ ꯂꯧꯔꯤꯅꯤ. ꯑꯗꯨ ꯏꯜꯂꯗꯤ ꯏꯅꯦꯗꯣ ꯁꯥꯎꯕ ꯐꯔꯅꯤ. ꯏꯃꯥ, ꯏꯟꯖꯜꯂꯣ. ꯄꯥꯕꯒ ꯅꯈꯣꯏ ꯑꯅꯤ ꯈꯠꯅꯗꯅꯕ ꯑꯕꯣꯏ ꯏꯕꯥꯅꯤꯅ ꯂꯧꯔꯨꯏꯅꯤ. ꯏꯟꯖꯜꯂꯣ ꯏꯃꯥ. ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯃꯦꯂꯩ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯐꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ. ꯑꯩꯅ ꯐꯤꯁꯤ ꯏꯜꯂꯒ ꯆꯠꯄꯁꯨ ꯌꯥꯔꯣꯏ. ꯃꯤꯒꯤ ꯐꯤꯁꯦ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯏꯟꯕ ꯐꯪꯂꯣꯏ. ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯏꯜꯂꯣ. ꯏꯆꯥꯊꯣꯏꯕ, ꯏꯕꯨꯡꯉꯣ ꯑꯕꯣꯏ, ꯅꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯂꯤꯕ ꯐꯤꯁꯦ ꯑꯩ ꯌꯥꯝꯅ ꯏꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯟꯕ ꯉꯝꯂꯣꯏꯗꯧꯔꯤ. ꯁꯦ, ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯊꯨꯞꯂꯒꯦ. ꯑꯗꯨꯒꯅꯦ, ꯂꯣꯟꯅ ꯂꯧꯊꯣꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯣꯟꯅ ꯑꯃꯨꯛ ꯊꯝꯂꯨ. ꯅꯈꯣꯏ ꯏꯃꯥꯅ ꯈꯪꯂꯛꯑꯗꯤ ꯅꯪꯕꯨ ꯊꯤꯅ ꯆꯩꯕꯤꯔꯅꯤ. ꯁꯦ, ꯂꯧꯁꯤꯜꯂꯣ. ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯁꯨꯃꯥꯏꯅ ꯂꯣꯟꯅ ꯏꯃꯥꯗꯒꯤ ꯂꯧꯒꯅꯨꯀꯣ. ꯏꯃꯨꯡꯒꯤ ꯄꯣꯠ ꯑꯃꯠꯇ ꯂꯣꯟꯅ ꯂꯧꯊꯣꯛꯄ ꯌꯥꯗꯦ. ꯏꯃꯥꯒꯤ ꯁꯅꯥ ꯅꯪꯁꯨꯅꯤ. ꯂꯧꯊꯣꯛꯑꯣꯏ. ꯏꯃꯥꯗꯤ ꯁꯤꯒꯤ ꯐꯤꯁꯦ ꯁꯨꯛꯏꯟ ꯏꯟꯗꯕꯅꯤ. ꯑꯇꯣꯞꯄ ꯃꯌꯥꯝꯗ ꯑꯗꯨꯝ ꯏꯜꯂꯤ. ꯁꯤꯁꯨ ꯃꯈꯥꯗ ꯊꯝꯕꯅꯤ. ꯏꯅꯦ ꯑꯗꯨꯝ ꯑꯣꯏꯔꯣ. ꯅꯈꯣꯏ ꯏꯃꯥꯅ ꯏꯟꯊꯣꯛꯄ ꯄꯥꯝꯃꯨꯏ ꯍꯥꯏꯗꯅ ꯊꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯀꯣꯟꯅꯅꯦ ꯏꯅꯦꯅ ꯏꯅꯤꯡꯂꯕ ꯀꯥꯟꯗ ꯅꯈꯣꯏ ꯏꯃꯥꯗꯒꯤ ꯋꯥꯏꯔꯒ ꯑꯗꯨꯝ ꯏꯟꯒꯦ. ꯁꯦ, ꯌꯨꯝꯗ ꯊꯝꯂꯨ. ꯑꯕꯣꯏ ꯄꯤꯔꯛꯂꯤꯕ ꯐꯤꯗꯨ ꯂꯧꯁꯤꯜꯂꯤ. ꯑꯉꯥꯡ ꯑꯅꯤꯗꯨ ꯐꯤꯗꯨ ꯄꯥꯏꯔꯒ ꯊꯝꯕ ꯑꯃꯨꯛ ꯆꯠꯈꯤ. ꯃꯦꯂꯩ ꯑꯕꯣꯏꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕ ꯐꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥꯡꯒꯣꯜꯗ ꯂꯦꯞꯍꯧꯏ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯊꯔꯣꯗꯨ ꯃꯦꯂꯩ ꯍꯣꯏꯒꯤ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ.
ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯍꯦꯛꯇꯨꯅ ꯂꯩꯔꯤꯕ ꯃꯦꯂꯩꯁꯨ ꯇꯥꯔꯗꯨꯅ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯏꯆꯦ, ꯀꯔꯤ ꯂꯩꯔꯒꯦ? ꯑꯗꯨꯛ ꯌꯥꯝ ꯇꯥꯍꯥꯔꯤꯕꯗꯨꯕꯣ? ꯃꯦꯂꯩ, ꯍꯟꯗꯛ ꯑꯩꯈꯣꯏ ꯈꯨꯜꯗ ꯆꯦꯛꯀꯣꯟ ꯑꯅꯧꯕ ꯁꯥꯒꯠꯄ ꯂꯣꯏꯔꯛꯏꯁꯦ ꯑꯅꯧꯕ ꯊꯕꯛꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯧꯒꯅꯤ ꯍꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯍꯧꯔꯁꯤ, ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯑꯃ ꯑꯣꯏꯅꯅꯕ꯫ ꯍꯧꯕꯗꯒꯤ ꯌꯥꯍꯧꯕꯁꯤꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯤ꯫ ꯏꯆꯦ ꯊꯥꯔꯣ, ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯤ꯫ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯒꯤ ꯅꯨꯄꯥꯒ ꯍꯥꯏꯐꯦꯠ ꯇꯥꯟꯅꯔꯛꯈꯤꯒꯦ꯫ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯅꯤꯡꯉꯦꯗꯅ ꯍꯦꯛꯇ ꯌꯥꯎꯕ ꯉꯝꯗꯦ꯫ ꯃꯥꯒ ꯇꯥꯟꯅꯔꯒ ꯍꯌꯦꯡꯗꯣ ꯏꯆꯦ ꯍꯣꯏꯗ ꯑꯩ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯇꯥꯟꯅꯔꯣ꯫ ꯌꯥꯅꯕꯗꯤ ꯍꯥꯏꯅꯧꯀꯣ꯫ ꯊꯕꯛ ꯁꯨꯕ ꯌꯥꯎꯍꯧꯕꯁꯤꯅ ꯐꯗꯣꯏꯅꯤꯀꯣ꯫ ꯑꯩ ꯆꯠꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯦꯂꯩꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯉꯁꯥꯏ ꯏꯆꯦ ꯊꯥꯔꯣ ꯂꯥꯛꯑꯝꯃꯤ꯫ ꯈꯨꯜꯗ ꯆꯦꯛꯀꯣꯟ ꯑꯃ ꯁꯥꯒꯠꯄꯗꯣ ꯂꯣꯏꯔꯦ ꯍꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯍꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯌꯥꯔꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯦ, ꯏꯃꯨꯡꯒꯤ ꯃꯇꯦꯡꯇꯁꯨ ꯑꯣꯏꯒꯦ꯫ ꯅꯪꯕꯨ ꯆꯦꯛꯀꯣꯟꯗ ꯊꯕꯛ ꯁꯨꯕ ꯍꯩꯒꯗ꯭ꯔꯅꯦ? ꯐꯅ ꯋꯥꯔꯁꯨ ꯅꯪꯕꯨꯗꯤ ꯊꯕꯛ ꯁꯨꯍꯟꯅꯤꯡꯗꯕꯅꯤ꯫ ꯁꯨꯍꯟꯅꯤꯡꯗꯦꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯅ ꯍꯦꯟꯅ ꯋꯥꯕ ꯍꯦꯟꯒꯠꯂꯤ꯫ ꯅꯊꯟꯇꯅ ꯁꯨꯕꯅꯤꯅ ꯋꯥꯠꯄꯒꯤ ꯋꯥꯠꯄ ꯉꯥꯛꯇ, ꯂꯩꯇꯕꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯕꯅꯤ나 ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯤ꯫ ꯏꯊꯟꯇ ꯁꯨꯒꯗꯧꯁꯨ ꯅꯠꯇꯦ, ꯏꯆꯦ ꯊꯥꯔꯣꯏꯒ ꯄꯨꯟꯅ ꯁꯨꯒꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯨ ꯇꯧ꯫ ꯋꯥꯕ ꯍꯦꯜꯂꯛꯂꯗꯤ ꯇꯣꯛꯊꯣꯛ꯫ ꯍꯣꯏ꯫ ꯃꯦꯂꯩꯁꯨ ꯆꯦꯛꯀꯣꯟ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯁꯦꯜ ꯐꯪꯕ ꯑꯣꯏꯕꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯦꯟꯈꯠꯄ ꯉꯝꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ ꯃꯦꯂꯩ ꯆꯦꯛꯀꯣꯟ ꯆꯠꯅꯕ ꯆꯥꯛꯇꯨ ꯉꯟꯅ ꯊꯣꯡꯖꯤꯜꯂꯤ꯫ ꯁꯅꯥꯌꯥꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯄꯥꯕ ꯊꯕꯛ ꯆꯠꯈ꯭ꯔꯕ? ꯆꯠꯈ꯭ꯔꯦ꯫ ꯏꯃꯥꯁꯨ ꯆꯠꯂꯗꯣꯏꯔꯣ? ꯏꯃꯥꯗꯤ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤꯌꯦ꯫ ꯆꯥꯛꯁꯦ ꯍꯣꯔꯦꯟ ꯂꯥꯝꯃꯀꯥꯟꯗ ꯑꯗꯨꯝ ꯆꯥꯎꯀꯣ꯫ ꯏꯃꯥꯅ ꯐꯖꯅ ꯊꯤꯔꯒ ꯁꯥꯃꯨꯛ ꯃꯊꯛꯇ ꯊꯥꯡꯒꯠꯂꯝꯒꯦ꯫ ꯀꯩ ꯏꯟꯖꯥꯡꯅꯣ ꯏꯃꯥ? ꯉꯥꯐꯛ ꯊꯥꯛꯂꯒꯅꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕꯅꯤ, ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯤ꯫ ꯏꯆꯥꯒꯤ ꯏꯃꯥꯅ ꯌꯦꯔꯨꯝ ꯑꯃꯁꯨ ꯉꯧꯔꯒ ꯍꯥꯞꯄꯤꯔꯝꯃꯒꯦꯀꯣ꯫ ꯏꯃꯥ, ꯍꯟꯗꯛꯇꯤ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯉꯤ, ꯑꯗꯨꯒꯀꯣ ꯏꯃꯥꯅ ꯑꯆꯥꯄꯣꯠꯁꯨ ꯅꯨꯡꯇꯤꯒꯤ ꯂꯩꯕꯗꯣ ꯑꯕꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯏꯃꯥꯅ ꯆꯠꯊꯣꯛꯈ꯭ꯔꯤꯀꯥꯟꯗ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯀꯅꯨ, ꯁꯥꯟꯅꯒꯦꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯁꯥꯟꯅꯧ꯫ ꯍꯣꯏ, ꯆꯠꯊꯣꯛꯑꯣꯏ꯫ ꯅꯍꯥꯟꯈꯩꯁꯨ ꯆꯠꯊꯣꯛꯇꯦ, ꯑꯕꯣꯏꯒ ꯏꯕꯥꯅꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯁꯥꯟꯅꯩ, ꯑꯗꯨꯒ ꯃꯣꯏꯗꯒꯤ ꯆꯥꯛꯁꯨ ꯊꯥꯡꯂꯒ ꯆꯥꯃꯤꯟꯅꯩ꯫ ꯑꯕꯣꯏ ꯍꯣꯏꯒꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕ? ꯑꯗꯨꯕꯨꯔꯣ, ꯉꯔꯥꯡꯗꯤ ꯉꯥꯅꯨ ꯊꯣꯡꯉꯦꯅ ꯃꯥꯅ ꯊꯥꯡꯉꯛꯑꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤꯒ ꯄꯥꯛꯅꯝꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ, ꯌꯥꯝ ꯍꯥꯎꯖꯥꯠꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯉꯥꯁꯨ ꯌꯦꯟꯁꯨ ꯇꯣꯏꯅ ꯊꯣꯡꯂꯗꯣꯏꯅꯤ꯫ ꯑꯕꯣꯏ ꯍꯣꯏꯅ ꯑꯍꯥꯎꯕ ꯁꯥ ꯉꯥ ꯑꯗꯨꯝ ꯇꯣꯏꯅ ꯆꯥꯕꯗ ꯏꯆꯥꯅ ꯄꯨꯛ ꯊꯟꯗꯅ ꯆꯥꯔꯝꯗꯧꯗꯣ ꯏꯃꯥ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯍꯥꯎꯕ ꯊꯣꯡꯂꯗꯕꯅꯤ꯫ ꯑꯕꯣꯏꯁꯨ ꯀꯧꯔꯒ ꯆꯥꯃꯤꯟꯅꯒꯦꯀꯣ ꯏꯃꯥ? ꯆꯥꯃꯤꯟꯅꯧ ꯆꯥꯃꯤꯟꯅꯧ, ꯏꯃꯥꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯕꯅꯤ꯫ ꯏꯃꯥꯒꯤ ꯆꯥꯛ ꯍꯥꯞꯅꯕ ꯀꯣꯟꯗꯣ ꯄꯨꯔꯛꯑꯝꯃꯨ, ꯑꯗꯨꯒ ꯅꯪꯁꯨ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯎ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯦꯂꯩꯁꯨ ꯀꯣꯟ ꯃꯈꯨꯝ ꯄꯥꯟꯕꯗꯨꯗ ꯆꯥꯛ ꯍꯥꯞꯂꯒ ꯆꯠꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯝꯗꯨꯅ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯊꯕꯛ ꯁꯨꯐꯝꯗꯅꯤ꯫ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯃꯁꯤ ꯐꯝꯗꯨꯅ ꯆꯥꯛꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯅꯕ ꯇꯧꯅꯔꯤ꯫ ꯊꯥꯔꯣꯒ ꯃꯦꯂꯩꯒꯁꯨ ꯃꯧ ꯈꯔꯒ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤ꯫ ꯃꯧ ꯑꯃꯅ, ꯍꯟꯗꯛꯇꯤ ꯆꯦꯛꯀꯣꯟ ꯃꯄꯨꯁꯨ ꯂꯥꯛꯂꯕꯅꯤꯅ ꯊꯕꯛꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯁꯨꯔꯦꯀꯣ꯫ ꯑꯁ, ꯑꯩꯗꯤꯅꯦ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯗꯕꯁꯦ ꯌꯥꯝ ꯋꯥꯏ꯫ ꯊꯕꯛ ꯁꯨꯔꯁꯨ ꯋꯥꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯐꯝꯃꯒ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯐꯩ꯫ ꯀꯥꯏꯗꯒꯤ ꯁꯤꯗꯤ ꯋꯥꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨꯗꯤ ꯆꯦꯛꯀꯣꯟ ꯃꯄꯨꯁꯤꯅ ꯍꯟꯈ꯭ꯔꯀꯥꯟꯗ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯄꯣꯊꯥꯔꯒ ꯁꯨꯔꯒ ꯂꯣꯏꯔꯦ꯫ ꯊꯥꯔꯣꯅ, ꯑꯣ, ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯅꯕ ꯇꯧꯔꯁꯤꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯍꯧꯒꯠꯅꯔꯣ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯧꯔꯛꯂꯅꯤ꯫ ꯍꯩꯃ, ꯀꯔꯤꯅꯣ, ꯉꯥ ꯊꯣꯡꯕꯒ ꯌꯥꯎꯔꯤꯅ? ꯃꯧ ꯑꯃꯅ, ꯉꯔꯥꯡ ꯊꯣꯡꯕꯒꯤ ꯑꯔꯦꯝꯕꯗꯣ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯑꯕꯅꯤ꯫ ꯊꯕꯛ ꯋꯥꯅ ꯁꯨꯕꯅꯤꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯕꯁꯨ ꯈꯅꯥꯎꯁꯤꯗ ꯍꯦꯛꯇ ꯆꯪꯉꯨ ꯌꯥꯗꯦꯗꯣ, ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯑꯍꯥꯎꯕ ꯆꯥꯔꯕꯅꯤ꯫ ꯃꯦꯂꯩ, ꯑꯗꯨꯅꯤ ꯆꯥꯒꯗꯧꯅꯤ ꯏꯆꯦ꯫ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯉꯥ ꯑꯌꯥꯏꯕꯒꯁꯦ ꯋꯥꯠꯇꯅ ꯊꯝꯂꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯉꯥꯄꯛ ꯑꯌꯥꯏꯕ ꯊꯥꯛꯂꯒ ꯀꯥꯡꯁꯣꯏ ꯊꯣꯡꯂꯛꯏꯅꯤ꯫ ꯃꯅꯝꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯆꯥꯔꯁꯤ ꯆꯥꯔꯁꯤ꯫ ꯃꯦꯂꯩꯒꯤ ꯏꯟꯁꯥꯡ ꯃꯅꯝꯁꯤꯅ ꯆꯥꯛ ꯍꯦꯟꯅ ꯂꯥꯝꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩ ꯆꯦꯛꯀꯣꯟ ꯃꯄꯨ ꯊꯧꯕꯗꯨ ꯆꯪꯂꯛꯏ꯫ ꯃꯦꯂꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅꯁꯨ ꯎꯏ꯫ ꯊꯧꯕꯅ, ꯃꯌꯥꯝꯕꯨ ꯆꯥꯛ ꯇꯣꯛꯅꯔꯕ꯭ꯔꯣ? ꯃꯧ ꯑꯃꯅ, ꯆꯥꯛꯄꯨꯗꯤ ꯇꯣꯛꯅꯔꯦ꯫ ꯆꯦꯛꯀꯣꯟ ꯃꯄꯨꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ? ꯑꯇꯩ ꯃꯐꯝꯗ ꯆꯪꯗꯈꯩ ꯁꯣꯝꯗ ꯅꯣꯛꯂꯒ ꯆꯪꯕꯤꯔꯛꯏꯁꯤꯕꯣ? ꯑꯩꯁꯦ ꯑꯇꯩ ꯃꯐꯝꯗꯗꯤ ꯀꯌꯥ ꯆꯪꯅꯤꯡꯉꯨꯗꯦ, ꯁꯣꯝꯗꯅ ꯌꯦꯡꯅꯤꯡꯕ ꯑꯃ ꯂꯩꯕꯒꯤꯔ ꯀꯩꯅꯣ ꯍꯦꯛꯇ ꯆꯪꯅꯤꯡꯉꯛꯄ꯫ ꯊꯥꯔꯣꯅ,
ꯑꯩꯈꯣꯏꯗꯤ ꯃꯤꯁꯛꯇꯣ ꯈꯪꯕꯒꯨꯝ ꯇꯧꯏ ꯅꯠꯇ꯭ꯔꯥ ꯃꯦꯂꯩ? ꯃꯦꯂꯩꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏꯁꯤꯕꯣ? ꯊꯧꯕꯅ ꯃꯦꯂꯩ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯅꯔꯕ ꯀꯩꯅꯣꯝ ꯇꯧ꯫ ꯑꯩꯗꯤ ꯐꯅ ꯂꯣꯠꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯕ ꯀꯥꯟꯗ ꯑꯩꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯉꯝꯃꯨ꯫ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯑꯃ ꯂꯩ꯫ ꯐꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯃꯌꯥꯝꯁꯨ ꯄꯣꯊꯥꯔꯣ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯊꯕꯛ ꯁꯨꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯂꯩꯗ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ꯫ ꯂꯩꯔꯤꯕꯁꯤꯡꯗꯨꯅ ꯃꯦꯂꯩꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯃꯦꯂꯩ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯤꯅꯦ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯣꯏꯖꯥꯠꯅꯣ? ꯃꯤꯗꯤ ꯃꯁꯛ ꯐꯖꯕꯅꯤꯅ ꯃꯆꯥ ꯑꯃ ꯂꯩꯔꯁꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯀꯦꯟꯖꯜꯂꯤ꯫ ꯐꯖꯕ ꯍꯥꯏꯁꯤꯅ ꯀꯣꯟꯅ ꯍꯦꯛꯇ ꯂꯥꯛꯆꯔꯛꯑꯦ ꯍꯥꯏꯗꯣ ꯆꯨꯝꯈ꯭ꯔꯦꯗ꯫ ꯊꯤꯍꯧꯕ ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯌꯦꯡꯂꯒ ꯂꯩꯕ ꯇꯥꯕꯅꯤꯅꯦ꯫ ꯃꯧ ꯑꯃꯅ ꯃꯦꯂꯩ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯊꯕꯛ ꯁꯨꯐꯝꯗ ꯃꯄꯨꯅ ꯆꯥꯟꯕ ꯀꯥꯏꯁꯦ ꯌꯥꯝ ꯐꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯗ ꯂꯣꯏꯅ ꯍꯪꯕ ꯌꯥꯗꯧꯔꯤꯕꯅꯤ꯫ ꯌꯥꯔꯤꯈꯩ ꯅꯞꯆꯟꯅꯕ ꯍꯣꯠꯅꯍꯧ ꯏꯕꯦꯝꯃ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯦ꯫ ꯃꯤꯅ ꯈꯪꯂꯛꯂꯒ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯅꯈ꯭ꯔꯗꯤ ꯏꯀꯥꯏꯖꯩ꯫ ꯃꯤꯒꯤ ꯈꯜꯂꯒ ꯂꯩꯔꯗꯤ ꯑꯗꯨꯝ ꯋꯥꯕ ꯇꯥꯔꯦꯗꯅ꯫ ꯅꯊꯃꯣꯏꯗꯨꯅ ꯌꯥꯅꯤꯡꯕꯗꯣ ꯑꯗꯨ ꯈꯛ ꯇꯧ꯫ ꯅꯪꯁꯨ ꯌꯥꯗꯤ ꯌꯥꯅꯤꯡꯂꯝꯒꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯌꯥꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯄꯥꯝꯃꯤꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯃ ꯀꯧꯕꯅꯤꯅ ꯑꯗꯨꯗ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅꯤꯅ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯉꯤꯁꯤꯅꯤ꯫ ꯑꯗꯨꯅꯦꯕ ꯈꯪꯉꯦꯕ ꯅꯪꯅꯁꯨ ꯆꯦꯛꯀꯣꯟ ꯃꯄꯨꯁꯤꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯎꯏꯌꯦ꯫ ꯅꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕꯗ ꯎꯠꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯃꯧ ꯃꯊꯧ ꯅꯠꯇ ꯑꯅꯧꯕ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯆꯥ ꯑꯔꯝ ꯄꯥꯝꯕꯤ ꯃꯦꯂꯩꯁꯨ ꯃꯊꯃꯣꯏꯗ ꯌꯥꯅꯤꯡꯗꯕ ꯀꯔꯤꯁꯨ ꯄꯣꯛꯇꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯅꯤ ꯈꯟꯗꯨꯅ ꯋꯥꯔꯤ ꯐꯥꯎ ꯁꯥꯗ꯭ꯔꯤ꯫ ꯋꯥꯈꯜꯗ ꯁꯅꯥ ꯂꯨꯄꯥ ꯐꯤꯔꯣꯜ ꯑꯍꯟꯕ ꯃꯌꯥꯝ ꯑꯃ ꯁꯥꯒꯠꯇꯨꯅ ꯎꯕ ꯍꯧꯈ꯭ꯔꯦ꯫ ꯊꯕꯛ ꯁꯨꯕ ꯂꯣꯏꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯦꯂꯩꯗꯣ ꯊꯧꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯧꯕꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯗ ꯐꯝ ꯑꯩꯒ ꯋꯥꯔꯤ ꯑꯃꯁꯨꯝ ꯁꯥꯟꯅꯁꯦꯅ ꯇꯧꯕꯅꯤꯗ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯑꯧ ꯌꯥꯏꯌꯦ ꯀꯩꯒꯤ ꯌꯥꯗꯅꯤ? ꯏꯆꯥꯗꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ? ꯑꯃꯈꯛꯇ ꯉꯥꯏꯖꯔꯤ ꯆꯍꯤ 5ꯃꯨꯛ ꯁꯨꯔꯦ꯫ ꯑꯦ ꯑꯗꯨꯗꯤ ꯌꯥꯝꯗ꯭ꯔꯤꯗ ꯑꯩꯁꯨ 2 ꯈꯛꯇ ꯁꯨꯕꯗ ꯉꯥꯏꯔꯤ꯫ ꯑꯍꯟꯗꯨꯗꯤ ꯆꯍꯤ 8 ꯆꯪꯉꯩ ꯑꯗꯨꯒ ꯑꯃꯅ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯦ꯫ ꯑꯣ ꯌꯥꯝ ꯐꯩ꯫ ꯋꯥꯔꯤ ꯁꯥꯐꯝ ꯈꯪꯗ ꯃꯦꯂꯩꯁꯨ ꯐꯝꯂꯤ꯫ ꯊꯧꯕ ꯈꯧꯗꯦꯝꯂꯒ ꯇꯞꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯩꯅꯣꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯂꯨꯕꯕꯨꯗꯤ ꯅꯠꯇꯦ꯫ ꯅꯪ ꯑꯩꯅ ꯌꯥꯅꯔꯕꯗꯤ ꯑꯗꯨꯝ ꯑꯣꯏꯒꯗꯕ ꯋꯥꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯁꯦ ꯌꯨꯝꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯀꯌꯥ ꯋꯥꯔꯤ ꯁꯥꯟꯅꯗꯦ꯫ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯕ ꯐꯪꯗꯦ꯫ ꯑꯗꯨꯅ ꯌꯨꯝꯒꯤ ꯅꯨꯄꯤꯒꯁꯨ ꯃꯤꯅꯨꯡꯁꯤ ꯈꯔ ꯋꯥꯠꯂꯤ꯫ ꯍꯥꯟꯅꯗꯤ ꯊꯕꯛꯀꯤ ꯈꯜꯂꯤꯉꯩ ꯑꯇꯣꯞꯄ ꯈꯟꯕ ꯁꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯦ ꯍꯦꯛ ꯂꯥꯛꯄꯗ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯑꯩꯁꯦ ꯊꯃꯣꯏꯗ ꯅꯧꯅ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄꯒꯨꯝꯁꯨ ꯇꯧ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯌꯨꯝꯗ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯄꯨꯁꯤꯟꯕꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯂꯥꯟꯅ ꯈꯟꯕ꯭ꯔꯅꯦ? ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯆꯦꯗꯨꯅ ꯈꯪꯂꯛꯄ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅ ꯁꯥꯎꯒꯅꯤ꯫ ꯏꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯅꯧꯕ ꯀꯣꯏꯔꯛꯄ ꯄꯨꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯣ꯫ ꯀꯥ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯃꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯒꯗꯧ ꯃꯐꯝꯗ ꯆꯠꯆꯈꯤꯁꯅꯨꯗ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯔꯦ꯫ ꯍꯩꯃ ꯑꯁꯤꯕꯨ ꯍꯦꯛꯇ ꯍꯥꯏꯌꯦꯃꯤ꯫ ꯃꯤꯅꯒ ꯇꯥꯈ꯭ꯔꯗꯤ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ꯫ ꯇꯥꯖꯁꯅꯨ ꯀꯩꯗꯧꯔꯒꯦ꯫ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯖꯁꯅꯨ꯫ ꯑꯩꯅ ꯑꯗꯨꯝ ꯂꯧꯗꯧ ꯂꯩꯔꯤꯁꯤꯕꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯁꯥꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯧꯕ ꯑꯃꯗꯤ ꯃꯦꯂꯩ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯦꯂꯩꯅ ꯄꯥꯝꯖꯕ ꯐꯤ ꯑꯍꯟꯕ ꯃꯌꯥꯝꯁꯨ ꯊꯧꯕꯅ ꯂꯩꯔꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯦꯛꯀꯣꯟꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯃꯤ ꯈꯔꯅ ꯃꯦꯂꯩꯒꯤ ꯋꯥꯔꯤꯗꯨ ꯆꯤꯕꯣꯟ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯊꯕꯛꯇꯅ ꯃꯁꯔꯨꯛ ꯑꯣꯏꯖꯕ ꯈꯝꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯥꯔꯣꯟꯗ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯦꯂꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯐꯤ ꯑꯍꯟꯕ ꯇꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯄꯁꯤꯗ ꯅꯣꯡꯃꯗꯤ ꯈꯝꯕꯁꯨ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯃꯦꯂꯩꯕꯨ ꯀꯧꯗꯨꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯇꯥꯔꯤꯕ꯭ꯔꯣ ꯃꯃꯥ? ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ? ꯃꯝꯁꯤꯜꯂꯛꯂꯕꯁꯨ ꯃꯦꯂꯩ ꯆꯥꯛ ꯊꯣꯡꯅꯤ ꯈꯪꯗꯈꯩ ꯐꯤ ꯑꯍꯟꯕ ꯃꯌꯥꯝꯗꯨ ꯐꯃꯨꯡꯗ ꯂꯣꯏꯅ ꯊꯝꯂꯒ ꯏꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯆꯥꯛꯀ ꯊꯣꯡꯕ ꯁꯪꯗꯦꯗ꯫ ꯐꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯖꯃꯟꯗꯅ ꯀꯔꯝꯕ ꯏꯟꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎ ꯍꯦꯛ ꯈꯟꯕ ꯂꯣꯏꯕ ꯉꯝꯗꯦ꯫ ꯏꯕꯨꯡꯉꯣꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ? ꯑꯕꯣꯏ ꯍꯣꯏꯗ ꯁꯟ ꯊꯣꯡꯉꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯀꯧꯕ ꯂꯥꯛꯇꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯉꯥꯡꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯆꯥꯛ ꯇꯣꯏꯅ ꯆꯥꯍꯟꯒꯅꯨ꯫ ꯃꯤꯅ ꯎꯁꯤꯠꯂꯣꯏꯀꯣ꯫ ꯀꯔꯤꯕꯨ ꯈꯟꯗꯧꯔꯤꯒꯦ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏ ꯆꯥꯃꯤꯟꯅꯗꯅ ꯑꯗꯨꯝ ꯂꯩꯔꯕꯗꯨꯕꯣ꯫
ꯑꯩꯅ ꯂꯩꯔꯛꯇꯨꯅꯁꯨ ꯊꯣꯡꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯍꯜꯂꯤꯗꯨꯗꯤ ꯃꯄꯥꯅ ꯅꯣꯡꯃꯇ ꯉꯝꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯐꯤꯗꯣ ꯑꯃꯨꯛ ꯊꯨꯞꯆꯤꯜꯂꯤ꯫ ꯈꯝꯕ ꯂꯩꯔꯤꯕ ꯐꯤꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯣꯏꯗ ꯑꯩꯅꯗꯤ ꯅꯣꯡꯃꯇ ꯂꯩꯕ ꯉꯝꯗꯦ꯫ ꯏꯆꯥꯒꯤꯅꯦ ꯍꯥꯏꯗꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯇꯁꯨ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯅꯪꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯁꯨ ꯑꯩꯒꯤꯁꯨ ꯋꯥꯠꯇꯅꯕ ꯂꯩꯔꯤ꯫ ꯑꯗꯣ ꯃꯃꯥ, ꯅꯪ ꯍꯟꯗꯛ ꯐꯤ ꯃꯃꯜ ꯇꯥꯡꯕ ꯃꯌꯥꯝ ꯂꯩꯁꯤꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯏꯟꯒꯗꯕ ꯑꯃ ꯑꯅꯤꯈꯛ ꯂꯩꯔꯒ ꯁꯦꯜꯁꯤꯡꯗꯣ ꯇꯨꯡꯁꯤꯟꯖꯕ ꯌꯥꯗ꯭ꯔꯣ? ꯂꯩꯒꯦ ꯌꯥꯎꯅ ꯂꯩꯔꯤꯅꯦ꯫ ꯅꯪꯅ ꯂꯩꯕ ꯉꯝꯗꯕꯗꯣ ꯅꯃꯥꯡꯗ ꯑꯩꯅ ꯃꯌꯥꯝꯁꯦ ꯂꯩꯔꯤꯕ꯫ ꯍꯥꯟꯅ ꯑꯩꯅ ꯏꯟꯕ ꯉꯝꯗꯕ ꯐꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯄꯥꯝꯕꯈꯩ ꯂꯣꯏꯅ ꯂꯩꯔꯤ꯫ ꯁꯤꯅꯤ ꯑꯩꯅ ꯄꯥꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ꯫ ꯅꯍꯥꯟ ꯃꯈꯩ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯕ ꯑꯩꯁꯦ ꯅꯅꯥꯛꯇ ꯂꯩꯔꯝꯗꯅ ꯍꯦꯛ ꯃꯥꯡꯂꯝꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨ? ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯋꯥꯍꯜꯂꯒꯦ? ꯋꯥꯕ ꯍꯥꯏꯕꯨ ꯋꯥꯈ꯭ꯔꯦ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯆꯠꯄꯗꯣ ꯑꯩꯅ ꯌꯦꯡꯂꯒ ꯂꯩꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯗꯦꯕ ꯀꯔꯃ ꯑꯃ ꯊꯣꯛꯄꯗ ꯆꯠꯇꯤ ꯆꯠꯅꯤꯡ, ꯁꯦꯠꯅꯕꯗꯤ ꯂꯩꯇꯦ꯫ ꯑꯩꯅ ꯆꯥꯛꯅ ꯂꯩꯈꯤꯕꯗꯣ ꯅꯪꯗꯤ ꯀꯔꯤꯁꯨ ꯈꯪꯉꯝꯃꯣꯏ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯤ ꯀꯥꯏꯗꯩ ꯈꯪꯂꯅꯤꯒꯦ? ꯑꯩꯁꯨ ꯅꯃꯥ ꯅꯆꯥꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ꯫ ꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯃꯒꯨꯝ ꯍꯦꯛꯇ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯁꯦꯜꯊꯣꯛꯁꯤꯅ ꯈꯔ ꯌꯥꯝꯂꯕꯗꯤ ꯑꯩꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯅꯣꯏꯒꯤ ꯑꯩꯅ ꯍꯦꯟꯅ ꯂꯩꯅꯤꯡꯂꯤꯕꯅꯤ꯫ ꯃꯇꯥꯡꯅ ꯇꯥꯟꯖꯥꯅ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯃꯇꯥꯡ ꯇꯥꯟꯖꯥꯗꯣ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯌꯥꯔꯣꯏꯗꯧꯅꯤ ꯑꯩꯅ ꯈꯪꯉꯤ꯫ ꯆꯥꯛꯇꯣ ꯂꯥꯝꯃꯗꯤ ꯑꯗꯨꯝ ꯊꯣꯡꯉꯨꯔꯣ꯫ ꯑꯩꯗꯤ ꯉꯁꯥꯏ ꯊꯕꯛ ꯃꯐꯝꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯃꯌꯥꯝ ꯆꯥꯁꯤꯜꯂꯛꯇꯅ ꯄꯨꯛ ꯊꯜꯂꯤ꯫ ꯅꯪꯅ ꯄꯨꯛ ꯊꯜꯂꯕꯁꯨ ꯍꯜꯂꯛꯂꯒ ꯑꯩꯒꯤ ꯆꯥꯛ ꯈꯤꯇꯪꯗꯤ ꯊꯣꯡꯂꯝꯕ ꯌꯥꯕꯅꯤ꯫ ꯅꯪꯅ ꯂꯥꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯇꯧꯒꯅꯨ꯫ ꯅꯪꯒꯤ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯅꯑꯣꯡꯁꯦ ꯑꯩ ꯄꯥꯝꯗꯦꯀꯣ꯫ ꯃꯦꯂꯩ ꯃꯔꯝ ꯆꯥꯗꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯦ ꯀꯩꯅꯣ ꯑꯩꯒꯤ ꯃꯑꯣꯡ ꯀꯩꯅꯣ? ꯅꯠꯇꯦ, ꯀꯩꯅꯣ ꯑꯩꯒꯤ ꯃꯑꯣꯡ ꯄꯥꯝꯗꯦ ꯍꯥꯏꯁꯦ ꯀꯩꯅꯣꯕ? ꯍꯣꯡꯉꯦ ꯍꯥꯏꯕꯨ ꯍꯣꯡꯉꯦ ꯍꯥꯏꯕꯅꯤ꯫ ꯅꯪ ꯑꯩꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯦ ꯉꯁꯤ ꯉꯔꯥꯡ ꯈꯛ ꯅꯠꯇꯦ꯫ ꯅꯪꯒꯤ ꯋꯥꯉꯥꯡ ꯃꯑꯣꯡ ꯃꯇꯧꯗ ꯈꯖꯤꯛ ꯑꯍꯣꯡꯕ ꯂꯥꯛꯄꯗ ꯀꯔꯤꯒꯤ ꯑꯩꯅ ꯈꯪꯗꯅꯤ? ꯍꯟꯗꯛ ꯅꯪꯅ ꯐꯤ ꯑꯍꯟꯕ ꯃꯌꯥꯝꯒ ꯂꯩꯗꯅ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯃꯤꯁꯨ ꯆꯦꯛꯀꯣꯟ ꯆꯠꯅꯔꯤ꯫ ꯃꯣꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯒ ꯅꯪꯅ ꯀꯃꯥꯏꯅ ꯂꯩꯔꯤꯕꯅꯣ? ꯏꯁꯥꯒꯤ ꯁꯦꯜꯗꯣ ꯇꯨꯡꯁꯤꯜꯂꯒ ꯂꯩꯔꯤꯅꯤ꯫ ꯃꯌꯥꯝꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯕꯅꯤꯅ ꯂꯩꯅꯗꯕ, ꯑꯩꯒꯤꯗꯤ ꯂꯩꯇꯕꯅꯤꯅ ꯂꯩꯔꯤꯅꯤ꯫ ꯅꯪꯗꯤ ꯑꯩꯅ ꯐꯤ ꯑꯍꯟꯕꯒ ꯁꯦꯠꯄꯁꯦ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯕ ꯑꯣꯏꯔꯦ꯫ ꯑꯃꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯐꯤ ꯐꯖꯕ ꯁꯦꯠꯄꯁꯤꯗ ꯀꯜꯂꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯃꯃꯥ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯅ ꯅꯪꯒꯤ ꯀꯔꯤꯁꯨ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯉꯥꯡꯕꯗꯣ ꯇꯧꯒꯅꯨ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪ ꯑꯩꯁꯦ ꯅꯨꯡꯁꯤꯅꯔꯒ ꯆꯦꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯉꯣꯟꯗꯒꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯂꯥꯏꯔꯖꯔꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯉꯝꯃꯅꯤ ꯈꯟꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯍꯥꯟꯅꯒꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯕꯗꯣ꯫ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕ ꯋꯥꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯔꯥꯟꯕꯅꯤ꯫ ꯌꯥꯔꯦ, ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯍꯌꯦꯡ ꯉꯟꯅ ꯊꯕꯛ ꯆꯠꯀꯗꯕꯅꯤ꯫ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯨꯔꯣ꯫ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯇꯨꯝ꯫ ꯃꯦꯂꯩꯗꯨ ꯁꯥꯎꯖꯤꯟꯅꯔꯒ ꯐꯤꯁꯤꯡꯗꯨ ꯎꯄꯨꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯇꯨꯝꯈꯤ꯫ ꯈꯝꯕꯁꯨ ꯈꯠꯅꯕ ꯇꯜꯂꯕ ꯃꯥꯜꯂꯤ꯫ ꯆꯥꯛꯇꯣ ꯃꯁꯥꯒꯤ ꯊꯣꯡꯖꯗꯨꯅ ꯆꯥꯈꯤ꯫ ꯑꯁꯨꯝꯅ ꯃꯦꯂꯩ ꯃꯥꯒꯤ ꯅꯨꯄꯥꯗ ꯋꯥꯍꯩ ꯐꯖꯗꯕ, ꯎꯁꯤꯠꯇꯕ ꯀꯌꯥ ꯉꯥꯡꯕꯁꯨ ꯍꯧꯔꯛꯏ꯫ ꯊꯕꯛ ꯆꯠꯄꯗꯁꯨ ꯇꯞ ꯇꯥꯈꯩ ꯀꯦꯁꯤꯜꯂꯒ ꯆꯠꯂꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯆꯦꯛꯀꯣꯟꯗ ꯇꯧꯔꯤꯕꯁꯤꯡꯗꯨ ꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯄꯗꯒꯤ ꯈꯨꯜ ꯄꯨꯝꯕ ꯈꯪꯅꯔꯤ꯫ ꯊꯕꯛ ꯃꯐꯝꯗꯗꯤ ꯆꯠꯇ ꯃꯐꯝ ꯑꯇꯣꯞꯄꯗ ꯀꯣꯏꯕ ꯆꯠꯂꯒ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯅ ꯈꯨꯜ ꯇꯥꯏꯅꯕꯒꯤ ꯃꯆꯤꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕ, ꯅꯣꯡꯃꯅ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯕ ꯀꯌꯥ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯀꯥꯏ ꯃꯤꯅ ꯊꯦꯡꯅꯩ꯫ ꯉꯁꯤꯗꯤ ꯈꯝꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯦ꯫ ꯌꯨꯝꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯨ ꯐꯣꯏꯗꯠꯇꯨꯅ ꯊꯕꯛ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯁꯅꯥꯌꯥꯏꯁꯨ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅꯤ ꯃꯦꯂꯩ ꯊꯧꯕꯒ ꯎꯅꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯁꯅꯥꯌꯥꯏꯁꯨ ꯃꯃꯥ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯃꯥ, ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯥ? ꯉꯁꯤꯗꯤ ꯂꯩꯔꯛꯇ꯭ꯔꯦ, ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯩꯔꯛꯂꯒꯦ꯫ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯍꯨꯞꯇꯨꯅ ꯂꯥꯛꯏ꯫ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯈꯝꯕꯕꯨ ꯀꯧꯔꯛꯏ꯫ ꯍꯩ ꯈꯝꯕ! ꯑꯣ ꯈꯝꯕ! ꯇꯥꯗꯕ꯭ꯔꯥ ꯅꯪꯕꯣ? ꯑꯝꯇ ꯊꯣꯛꯂꯛꯎ, ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯎꯅꯦ꯫ ꯈꯝꯕ ꯃꯅꯤꯡꯂꯣꯝꯗ ꯁꯤꯡ ꯑꯈꯥꯏꯕ ꯈꯔ ꯀꯣꯜꯂꯒ ꯊꯣꯛꯂꯛꯄꯗ ꯃꯤꯌꯥꯝ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯁꯤꯡꯗꯨ ꯊꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯈꯝꯕ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯅꯪ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩꯈꯣꯏ ꯋꯥꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯝꯂꯒꯦ? ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯆꯦꯛꯀꯣꯟꯒꯤ ꯃꯄꯨ ꯊꯧꯕꯗꯨꯒ ꯃꯦꯂꯩꯒ ꯀꯣꯏꯅꯔꯤꯕꯁꯦ ꯅꯪꯗꯤ ꯀꯔꯤꯃꯇ ꯈꯪꯗꯕ꯭ꯔꯣ?
ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯆꯨꯝꯕꯔꯥ ꯑꯔꯥꯟꯕ ꯄꯥꯎꯒꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯅꯕꯨ ꯂꯥꯟꯅ ꯍꯥꯏꯖꯤꯟꯒꯗ꯭ꯔꯣ ꯈꯝꯕ ꯅꯪꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯆꯠꯄꯅꯤꯅ ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯀꯔꯤꯁꯨ ꯈꯪꯂꯝꯂꯔꯣꯏ ꯂꯩꯀꯥꯏ ꯈꯨꯜꯗ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯂꯩꯀꯥꯏꯁꯤꯕꯨ ꯁꯤꯗꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯁꯨ ꯅꯨꯄꯥ ꯎꯅꯔꯨꯔꯒ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯍꯧꯖꯤꯛꯃꯛ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯍꯟꯈꯤꯁꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯄꯨꯊꯣꯔꯛꯎ ꯈꯝꯕꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯤ ꯃꯄꯥꯟꯗ ꯃꯌꯥꯝꯅ ꯌꯧꯌꯥ ꯌꯧꯌꯥ ꯇꯧꯅꯔꯤꯕꯗꯨ ꯃꯦꯂꯩ ꯇꯥꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯂꯛꯏ ꯁꯅꯥꯌꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯃꯥꯕꯨ ꯐꯨꯕꯤꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯃꯃꯥꯕꯨ ꯆꯤꯡꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯅꯤꯡꯒꯤ ꯁꯝꯕꯜ ꯂꯩꯕꯗꯣꯝꯗ ꯂꯥꯛꯏ ꯁꯅꯥꯌꯥꯏ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯃꯌꯥꯝ ꯂꯥꯛꯏꯗꯣ ꯏꯃꯥꯕꯨ ꯐꯨꯒꯗꯣꯏ ꯑꯣꯏꯔꯝꯅꯤ ꯃꯣꯏꯅ ꯐꯨꯗ꯭ꯔꯤꯉꯩꯗ ꯏꯃꯥ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯆꯠꯂꯣ ꯍꯣꯔꯦꯟ ꯄꯥꯕꯗ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ ꯃꯤ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯆꯠꯂꯣ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯏꯃꯥ ꯀꯣꯟꯒꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯀꯣꯜꯂꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯃꯅꯝ ꯅꯝꯕꯤꯔꯝꯗꯨꯅ ꯃꯤꯂꯩ ꯁꯝꯕꯜꯗꯨ ꯀꯥꯟꯗꯨꯅ ꯂꯝꯕꯤ ꯇꯥꯕꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ ꯁꯅꯥꯌꯥꯏꯗꯤ ꯃꯃꯥꯅ ꯇꯧꯕꯗꯨ ꯈꯪꯗꯕꯅ ꯃꯃꯥꯕꯨ ꯀꯟꯕꯅꯤ ꯈꯟꯖꯔꯤ ꯃꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯄꯗꯗꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯏꯃꯨꯡꯗ ꯃꯃꯥꯕꯨ ꯊꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯈꯝꯕꯗꯤ ꯃꯪꯒꯣꯜꯒꯤ ꯀꯥꯆꯤꯟꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯨꯡꯗ ꯃꯌꯥꯝꯅ ꯃꯦꯂꯩ ꯊꯤꯕꯗ ꯂꯩꯇꯦ ꯍꯥꯏꯕꯗꯨꯁꯨ ꯇꯥꯏ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯐꯝꯂꯤ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯃꯌꯥꯝꯗꯨ ꯊꯣꯛꯂꯛꯇꯨꯅ ꯈꯝꯕꯗ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯈꯝꯕ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯏꯃꯨꯡꯗ ꯂꯩꯇꯦꯅꯦ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯦꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯎ ꯑꯣꯛꯇꯕꯤꯗꯣ ꯆꯞ ꯆꯥꯅ ꯋꯥꯔꯛꯀꯦ ꯑꯃꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯝꯃꯅꯤ ꯉꯁꯥꯏꯅ ꯌꯥꯝ ꯇꯧ ꯉꯝꯕ ꯅꯨꯄꯤꯅꯤ ꯆꯦꯛꯀꯣꯟꯗꯗꯤ ꯏꯃꯥ ꯏꯄꯦꯝꯃ ꯃꯤꯠꯄꯨ ꯅꯥꯏꯅꯦ ꯅꯨꯄꯥꯗꯨꯒ ꯍꯤꯡꯉꯣ ꯇꯧꯗꯅ ꯊꯕꯛꯀ ꯁꯨꯅꯤ ꯈꯪꯗꯦ ꯍꯦꯛ ꯂꯥꯛꯄꯒ ꯅꯨꯄꯥꯗꯨꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯅꯤ ꯋꯥꯕꯨ ꯉꯥꯡꯅꯤꯡꯗꯦꯗ ꯈꯝꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯔꯝ ꯆꯠ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯅꯅꯥꯛꯇꯁꯨ ꯂꯩꯍꯟꯒꯅꯨ ꯈꯝꯕ ꯑꯩꯈꯣꯏꯅ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯀꯣ ꯏꯄꯪ ꯄꯪꯖꯕ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯇꯧ ꯉꯝꯕꯤꯗꯨꯅ ꯏꯀꯥꯏꯕ ꯅꯪꯍꯜꯂꯦꯗꯅ ꯐꯔꯣꯏꯗꯧꯔꯤꯕ ꯅꯨꯄꯤꯅꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯌꯦꯡ ꯀꯔꯤ ꯄꯥꯎ ꯂꯩꯕꯅೋ ꯑꯃꯨꯛ ꯇꯥꯔꯁꯤ ꯂꯥꯛꯅꯔꯣ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯊꯥꯔꯣ ꯑꯃꯗꯤ ꯃꯦꯂꯩꯒ ꯊꯕꯛ ꯁꯨꯐꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯧꯁꯤꯡꯗꯨꯁꯨ ꯌꯥꯎꯏ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯣꯏꯗꯤ ꯂꯥꯟꯗꯕ ꯁꯥꯗꯨꯅ ꯌꯥꯎꯔꯤꯕꯅꯤ ꯃꯤꯌꯥꯝꯗꯣ ꯍꯟꯅꯈ꯭ꯔꯕꯗ ꯈꯝꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯂꯩꯕ ꯃꯦꯂꯩꯒꯤ ꯐꯤꯁꯤꯡꯗꯨ ꯂꯣꯏꯅ ꯈꯣꯝꯂꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯊꯝꯃꯤ ꯎꯄꯨꯗ ꯌꯥꯎꯕ ꯐꯤꯔꯣꯜ ꯑꯍꯟꯕꯗꯨꯁꯨ ꯂꯣꯏꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯐꯤꯔꯣꯜꯁꯤꯡꯗꯨ ꯃꯩ ꯊꯥꯗꯣꯛꯏ ꯁꯅꯥꯌꯥꯏꯗꯤ ꯃꯄꯥꯅ ꯇꯧꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯏ ꯅꯪꯕꯨꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯍꯩꯔꯥ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯦ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯇꯨꯅ ꯅꯃꯥꯅꯆꯥꯒꯤꯗꯃꯛ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯀꯔꯤꯁꯨ ꯈꯪꯖꯤꯟꯗꯅ ꯅꯪꯅ ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕ ꯌꯨꯝꯁꯤꯗꯅ ꯍꯜꯂꯛꯑꯣꯏ ꯍꯥꯏꯕꯁꯨ ꯈꯪꯏ ꯑꯩ ꯑꯃꯗꯤ ꯏꯆꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯪꯏ ꯉꯁꯤ ꯅꯪꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯤꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯈꯜꯂꯤꯕ ꯃꯐꯝꯗꯨꯗ ꯅꯅꯤꯡꯇꯝꯅ ꯂꯩꯖꯔꯣ ꯂꯥꯏꯔꯕ ꯅꯪꯕꯨ ꯅꯤꯡꯕ ꯊꯨꯡꯍꯟꯗꯕ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯕꯁꯨ ꯑꯣꯏꯌꯨ ꯍꯜꯂꯛꯂꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯃꯁꯛ ꯈꯪꯂꯔꯣꯏ ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯈꯝꯕ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯀꯞꯄꯤ ꯃꯪꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨ ꯀꯣꯟꯗꯨꯅ ꯃꯄꯥꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯁꯅꯥꯌꯥꯏ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯅꯣ ꯈꯟꯖꯔꯤ ꯋꯥꯈꯜꯗꯗꯤ ꯃꯃꯥꯕꯨ ꯍꯟꯖꯤꯜꯂꯛꯈꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯖꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯃꯥ ꯍꯜꯂꯛꯇ꯭ꯔꯕꯗ ꯁꯅꯥꯌꯥꯏ ꯃꯄꯥꯗ ꯅꯤꯡꯉꯥꯏ ꯇꯧꯏ ꯈꯝꯕꯁꯨ ꯃꯁꯥꯕꯨ ꯊꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡ ꯀꯟꯅ ꯆꯨꯔꯤ ꯁꯅꯥꯌꯥꯏ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯀꯞꯇꯨꯅ ꯐꯝꯂꯤ ꯕꯥꯕꯥ ꯏꯃꯥ ꯀꯧꯔꯣ ꯑꯩꯒꯤ ꯏꯃꯥ ꯌꯨꯝꯗ ꯄꯨꯔꯛꯑꯣ ꯏꯃꯥꯒ ꯇꯨꯝꯗ꯭ꯔꯗꯤ ꯑꯩꯗꯤ ꯇꯨꯝꯃꯣꯏ ꯏꯃꯥ ꯄꯨꯔꯛꯑꯣ ꯍꯥꯏꯔꯒ ꯑꯩꯕꯨ 이마ꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯣ 이빠기 ꯕꯉꯣ ꯅꯪꯁꯦ 이빠ꯕꯨ ꯋꯥꯅꯕ ꯌꯥꯝ ꯁꯤꯜꯂꯤꯗ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯤꯡꯉꯥꯏ ꯁꯨꯝ ꯇꯧꯔꯤꯁꯦ 이빠 ꯀꯩꯗꯧ ꯍꯥꯏꯕ 이빠ꯁꯤ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ 이마 ꯄꯨꯔꯛꯑꯣ ꯍꯥꯏꯕ 이마 ꯂꯩꯇ꯭ꯔꯗꯤ ꯑꯩꯁꯨ ꯂꯩꯕ ꯇꯜꯂꯤ 이마 ꯄꯨꯔꯛꯑꯣ ꯅꯪꯒꯤ ꯅꯃꯥꯗꯣ ꯑꯣꯛꯇꯕꯤꯅꯤ ꯑꯣꯛꯇꯕꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯅꯤ ꯄꯥꯕꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯅꯃꯥꯗꯣ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯑꯩꯉꯣꯟꯗ ꯉꯁꯤꯗꯒꯤ ꯅꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯀꯅꯨ ꯅꯤꯡꯉꯥꯏ ꯁꯨꯝ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯌꯨꯝꯗ ꯂꯩꯔꯅꯨ ꯆꯠꯈ꯭ꯔꯣ ꯅꯃꯥ ꯑꯣꯛꯇꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯄꯥꯅ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯁꯅꯥꯌꯥꯏ ꯇꯨꯃꯤꯟꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯅꯣꯡꯃ ꯍꯧꯈꯤꯕꯅ
ꯁꯅꯥꯌꯥꯏꯁꯨ ꯄꯥꯈꯪ ꯐꯥꯔꯛꯂꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯕꯁꯨ ꯆꯥꯎꯔꯛꯂꯕ ꯃꯇꯝꯁꯤꯗ ꯃꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯈꯪꯂꯛꯂꯤ꯫ ꯃꯃꯥꯕꯨ ꯃꯥꯅ ꯆꯦꯜꯍꯟꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯃꯊꯟꯇꯁꯨ ꯁꯥꯎꯖꯔꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯃꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯃꯃꯥꯗꯤ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯂꯛꯅꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯄꯥꯈꯪ ꯐꯥꯔꯕꯁꯤꯗ ꯁꯅꯥꯌꯥꯏ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯃꯄꯥꯁꯨ ꯈꯖꯤꯛ ꯁꯣꯟꯖꯤꯜꯂꯛꯄꯅ ꯊꯕꯛ ꯁꯨꯕꯗꯨ ꯃꯥꯅ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯤ꯫ ꯈꯝꯕꯗꯤ ꯃꯌꯨꯝꯗ ꯂꯩꯗꯨꯅ ꯊꯨꯃꯨꯛ ꯁꯥꯕ ꯐꯛ ꯁꯥꯕ ꯀꯌꯥ ꯇꯧꯔꯤ꯫ ꯁꯅꯥꯌꯥꯏ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯍꯧꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯂꯤ꯫ ꯃꯇꯥꯎꯕꯕꯣꯏꯁꯨ ꯅꯥꯀꯟꯗ ꯐꯝꯂꯤ꯫ ꯁꯅꯥꯌꯥꯏ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ꯫ ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯆꯦꯡ ꯂꯩꯍꯧꯗ꯭ꯔꯕꯣ? ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯀꯩꯒꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ? ꯈꯪꯗꯦꯕ, ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ꯫ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯀꯩꯗꯧꯕ ꯏꯀꯥꯏꯔꯤꯅꯣ? ꯅꯪꯕꯨ ꯑꯔꯥꯟꯕ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ? ꯀꯩ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯏꯀꯥꯏꯔꯤꯁꯦ? ꯏꯃꯥꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯈꯟꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯕꯗꯨꯗ ꯑꯩꯅ ꯏꯃꯥꯕꯨ ꯐꯨꯕꯤꯔꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯄꯨꯔꯒ ꯆꯦꯜꯍꯟꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯃꯅꯝ ꯅꯝꯕꯤꯔꯝꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯤꯖꯕꯗꯣ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯁꯨ ꯃꯗꯨꯅ ꯑꯔꯣꯏꯕꯅꯤ꯫ ꯁꯅꯥꯌꯥꯏ, ꯍꯧꯈꯤꯕ ꯋꯥꯔꯤꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯂꯒ ꯋꯥꯈꯜ ꯋꯥꯍꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯍꯧꯖꯤꯛꯀꯤ ꯈꯜ꯫ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯅꯪꯅ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯎꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯍꯣꯏ, ꯅꯈꯣꯏ ꯏꯃꯥꯗꯣ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ꯫ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯈꯪꯗꯕꯅꯤ꯫ ꯍꯧꯖꯤꯛꯇ ꯈꯪꯂꯕ ꯀꯥꯟꯗ ꯄꯦꯟꯖꯗꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯅꯥꯌꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯊꯦꯡꯅꯕ ꯊꯣꯛꯂꯕꯁꯨ ꯑꯩ ꯏꯃꯥꯕꯨꯗꯤ ꯀꯧꯔꯣꯏ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯣꯛꯇꯕꯤ ꯑꯍꯦꯟꯕ ꯄꯥꯝꯃꯤꯅꯤ ꯍꯥꯏꯅꯈꯤꯕꯗꯣ ꯆꯞ ꯆꯥꯏ꯫ ꯑꯁꯦꯡꯕꯅꯤ, ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯣꯛꯇꯕꯤꯅꯤ꯫ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤꯅꯤ ꯑꯩꯒꯤ ꯏꯃꯥꯗꯣ꯫ ꯃꯇꯥꯎꯅ ꯊꯃꯣꯏ ꯆꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯕꯣꯏꯁꯨ ꯈꯪꯏ꯫ ꯁꯅꯥꯌꯥꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯤ ꯂꯩꯁꯅꯥꯁꯨ ꯃꯃꯥꯟꯅꯕꯤ ꯀꯨꯁꯨꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯁꯅꯥ, ꯇꯥ ꯁꯅꯥꯌꯥꯏꯅꯦ ꯑꯥꯗ ꯂꯥꯛꯏꯁꯦ꯫ ꯅꯪꯕꯨ ꯍꯟꯗꯛꯇꯤ ꯃꯥ ꯎꯕ ꯐꯪꯗ꯭ꯔꯦꯅ ꯌꯥꯝ ꯋꯥꯖꯕ ꯇꯥꯏ꯫ ꯉꯁꯤꯗꯤ ꯎꯔꯕꯅꯤꯅ ꯄꯦꯟꯅ ꯌꯦꯡꯖꯍꯧꯔꯣ꯫ ꯀꯨꯁꯨꯝ, ꯑꯩ ꯉꯁꯤꯗꯤ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯂꯒ ꯍꯦꯛꯇ ꯐꯣꯡꯗꯣꯛꯂꯒꯦ꯫ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯁꯤꯕꯨ ꯐꯣꯡꯗꯣꯛꯂꯒꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ? ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯈꯤꯗꯣꯏ ꯖꯥꯠꯂꯥ? ꯍꯥꯏꯅꯤꯡ ꯍꯥꯏꯁꯅꯨ ꯀꯩꯅꯣ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯀꯥꯏ ꯈꯪꯗꯕꯅꯤ꯫ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯌꯨ꯫ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯑꯩ ꯀꯧꯕꯤꯒꯦꯀꯣ꯫ ꯇꯥ ꯁꯅꯥꯌꯥꯏ! ꯇꯥ ꯁꯅꯥꯌꯥꯏ! ꯂꯩꯁꯅꯥꯅ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯦ꯫ ꯑꯁ, ꯁꯤꯒꯤ ꯀꯩꯅꯣ ꯃꯥꯟꯕꯤꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯦꯅꯦ꯫ ꯀꯩꯅꯣ ꯑꯃꯨꯛ ꯍꯥꯏꯔꯛꯇꯅ ꯇꯜꯂꯤ꯫ ꯆꯠꯂꯍꯦ, ꯑꯗꯨꯃꯥꯏꯅ ꯃꯤꯗ ꯍꯥꯏꯅꯨ, ꯇꯥꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯤꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯪꯉꯨ꯫ ꯑꯩ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯆꯠꯈꯠꯂꯒ ꯂꯩꯔꯝꯃꯒꯦ꯫ ꯑꯗꯨꯝ ꯂꯩꯌꯨ ꯀꯩꯅꯣ, ꯏꯊꯟꯗ ꯍꯨꯟꯗꯣꯛꯑꯝꯗꯣꯏ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯣ, ꯂꯩꯁꯅꯥꯅ ꯅꯨꯡꯁꯤ ꯃꯩꯁꯥ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯅ ꯅꯃꯤꯠ ꯅꯅꯥꯗꯣ ꯎꯏꯁꯤꯜꯂꯒ ꯅꯨꯡꯁꯤꯔꯦꯅ ꯍꯥꯏꯔꯣ꯫ ꯅꯨꯄꯤꯁꯤꯅ ꯄ꯭ꯔꯣꯞ ꯄ꯭ꯔꯣꯞ ꯆꯥꯛꯂ ꯂꯩꯔꯤꯁꯦ ꯌꯦꯡꯕ ꯉꯝꯕ꯭ꯔꯥ ꯈꯪꯗꯦ꯫ ꯂꯩꯍꯧꯔꯣ, ꯆꯠꯂꯣ꯫ ꯑꯕꯣꯏꯗꯣ ꯂꯩꯁꯅꯥꯗ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ, ꯀꯨꯁꯨꯝ, ꯅꯪꯁꯨ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯂꯝꯃꯨ ꯆꯣ꯫ ꯃꯤ ꯇꯥꯕꯣꯏ ꯍꯣꯏꯗꯤ ꯃꯁꯥꯅ ꯈꯪꯅ ꯆꯠꯈ꯭ꯔꯤꯁꯦ ꯌꯦꯡꯉꯣ꯫ ꯌꯥꯔꯗ꯭ꯔꯣ ꯅꯊꯟꯇ? ꯌꯥꯔꯅꯤ, ꯆꯠꯂꯣ꯫ ꯀꯨꯁꯨꯝꯁꯨ ꯁꯅꯥꯕꯨꯟꯗꯨ ꯄꯥꯏꯔꯒ ꯁꯅꯥꯌꯥꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯇꯥ ꯁꯅꯥꯌꯥꯏ, ꯍꯧ, ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯀꯩ ꯋꯥꯅꯣ? ꯍꯥꯏꯌꯨ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯕꯨ ꯍꯥꯏꯔꯗ꯭ꯔꯅꯦ? ꯍꯣꯏꯗ, ꯍꯥꯏꯔꯒꯦ꯫ ꯑꯗꯨꯕꯨꯔꯣ, ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯤ꯫ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ꯫ ꯑꯁ, ꯀꯩꯅꯣ ꯂꯩꯁꯅꯥ? ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯅꯨꯄꯤꯅ ꯍꯥꯟꯅ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛꯐꯥꯎ ꯈꯪꯖꯔꯛꯇ꯭ꯔꯤ꯫ ꯑꯗꯣ ꯉꯁꯤꯗꯒꯤ ꯈꯪꯉꯣ, ꯅꯨꯄꯤꯁꯨ ꯃꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯃꯤ ꯅꯨꯡꯁꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯂꯩꯁꯅꯥ, ꯅꯪꯁꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯕꯁꯦ ꯌꯥꯝ ꯁꯣꯏꯔꯦ꯫ ꯅꯪꯒꯤ ꯅꯃꯥꯏ ꯈꯨꯊꯥꯁꯤꯗꯤ ꯀꯅꯥꯒꯤ ꯍꯧꯗꯣꯡꯗꯒꯤ ꯅꯪꯅ ꯍꯦꯜꯂꯤ꯫ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯗꯨꯗ ꯂꯩꯁꯅꯥ ꯏꯀꯥꯏꯈꯤꯗꯨꯅ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯁꯅꯥꯌꯥꯏꯁꯨ ꯌꯦꯡꯂꯛꯄꯗ ꯂꯩꯁꯅꯥꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ, ꯂꯩꯁꯅꯥ, ꯅꯪ ꯁꯥꯎꯔꯤꯔꯣ? ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯇꯧ, ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦꯗ꯫ ꯑꯗꯣ ꯏꯀꯥꯏ ꯈꯪꯗꯕꯤꯗꯧꯅ ꯇꯥ ꯁꯅꯥꯌꯥꯏꯗ ꯍꯥꯏꯈꯤꯕꯗꯨꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯨ꯫ ꯁꯤꯗꯒꯤꯗꯤ
ꯑꯩꯁꯨ ꯇꯥꯁꯅꯩ ꯎꯕꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯃꯒꯨꯝꯅ ꯂꯩꯔꯒꯦ ꯀꯧꯁꯨ ꯀꯧꯔꯔꯣꯏ ꯆꯠꯂꯒꯦ ꯏꯀꯥꯏꯅ ꯆꯠꯈꯤꯒꯦ ꯇꯧꯔꯤꯕ ꯂꯩꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯏ ꯁꯣꯝꯗ ꯃꯉꯛ ꯊꯥꯡꯒꯠꯂꯒ ꯌꯦꯡꯂꯤꯕ ꯀꯨꯁꯨꯝꯒ ꯕꯣꯏꯒꯗꯤ ꯁꯅꯥꯌꯥꯏꯅ ꯃꯈꯨꯠꯀ ꯐꯥꯈꯤꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯍꯔꯥꯎꯅꯔꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯔꯤ ꯁꯤ ꯑꯩꯉꯣꯟꯗ ꯌꯦꯡꯂꯨ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯔꯒ ꯌꯥꯔꯦ ꯆꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯁꯨꯛꯌꯦꯠ ꯌꯦꯠꯂꯣꯏ ꯊꯥꯗꯣꯛ ꯆꯠꯂꯒꯦ ꯀꯨꯁꯨꯝꯅ ꯉꯥꯏꯔꯝꯃꯅꯤ ꯊꯥꯗꯣꯛ ꯃꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯤ ꯑꯩꯁꯨ ꯋꯥꯍꯩꯒꯦ ꯇꯧ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯒꯤ ꯏꯉꯥꯎ ꯉꯥꯎꯕꯅ ꯇꯧꯗꯣ ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯖꯜꯂꯅꯨ ꯌꯥꯔꯦ ꯍꯥꯏꯖꯟꯗꯤ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯤ ꯑꯗꯣ ꯅꯪꯕꯨ ꯂꯥꯏꯔꯕꯒꯤ ꯅꯥꯛꯇ ꯂꯩꯕꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯍꯌꯦꯡ ꯅꯅꯤꯡ ꯊꯨꯡꯗꯦꯅ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯋꯥꯍꯧꯒꯅꯤ ꯑꯩ ꯆꯠꯂꯣꯏ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯌꯥꯏ ꯈꯪꯉꯕ ꯑꯩꯒꯤ ꯑꯋꯥꯠꯄ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯆꯠꯂꯒ ꯂꯧꯗꯣꯏꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯄꯥꯕꯒꯤꯁꯨ ꯑꯩꯅ ꯁꯦꯕꯥ ꯃꯌꯥꯝ ꯇꯧꯗꯣꯏꯅꯤ ꯅꯣꯏ ꯀꯩꯁꯨ ꯋꯥꯍꯜꯂꯣꯏ ꯁꯅꯥꯌꯥꯏꯅ ꯈꯨꯝꯒꯦ ꯇꯧꯕꯗ ꯃꯅꯤꯡꯗꯒꯤ ꯑꯕꯣꯏꯅ ꯈꯪꯍꯩ ꯍꯩꯔꯛꯏ ꯌꯥꯅꯔꯗꯤ ꯍꯜꯂꯁꯤꯗꯅ ꯈꯨꯠꯀꯥꯗꯨ ꯊꯥꯗꯣꯛꯑꯝꯃꯨ ꯂꯩꯀꯥꯏ ꯃꯤ ꯎꯈ꯭ꯔꯗꯤ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯅꯔꯅꯤꯌꯦ ꯊꯥꯗꯣꯛꯑꯦ ꯑꯩꯕꯨ ꯈꯨꯠ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯏꯔ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ ꯀꯣꯟꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯂꯩꯁꯅꯥ ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯨꯔꯣ ꯑꯩꯁꯨ ꯀꯨꯁꯨꯝꯒꯤ ꯏꯁꯤꯡ ꯁꯣꯛꯈꯤꯒꯦ ꯍꯣꯏ ꯁꯣꯔꯁꯨ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯍꯔꯥꯎꯅ ꯁꯅꯥꯕꯨꯟꯗꯨ ꯍꯥꯏꯗꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯦꯟꯈꯤ ꯂꯩꯁꯅꯥꯒ ꯁꯅꯥꯌꯥꯏꯒꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ ꯃꯌꯨꯝꯗꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯁꯨ ꯁꯅꯥꯌꯥꯏ ꯃꯄꯥ ꯃꯆꯥꯒꯤ ꯆꯦꯜꯂꯛꯇꯨꯅ ꯑꯗꯨꯝ ꯊꯤꯜꯂꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯅꯤ ꯁꯅꯥꯌꯥꯏ ꯁꯨꯃꯥꯡ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ ꯈꯝꯕꯁꯨ ꯄꯌꯥ ꯏꯠꯄꯒꯤ ꯑꯆꯥꯏꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯂꯩꯁꯅꯥ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯁꯅꯥꯌꯥꯏ ꯋꯥꯏ ꯁꯤꯜꯂꯤꯔꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯥꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯔꯒ ꯏꯀꯥꯏꯕꯤꯌꯨ ꯍꯥꯏꯗꯦ ꯃꯤ ꯑꯩꯗꯤ ꯏꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯆꯕꯅꯤ ꯁꯦ ꯊꯔꯣꯏ ꯊꯣꯡꯕꯅꯤ ꯑꯩꯅ ꯉꯟꯅ ꯊꯣꯡꯕꯅꯤ ꯍꯣꯔꯦꯟ ꯃꯝꯁꯤꯜꯂꯛꯑꯗꯤ ꯏꯃꯥꯅ ꯆꯠꯀꯦ ꯌꯥꯔꯣꯏꯅ ꯍꯧꯖꯤꯛ ꯂꯣꯏꯊꯣꯛꯑꯕ ꯅꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯗꯦ ꯍꯥꯏꯔꯒꯕꯨ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯣꯏꯅ ꯏꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯀꯗ꯭ꯔꯣ ꯑꯗꯣ ꯅꯈꯣꯏ ꯄꯥꯕꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧꯀꯣ ꯑꯩꯅ ꯏꯟꯁꯥꯡ ꯊꯣꯡꯕꯁꯦ ꯍꯥꯎꯋꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯅꯁꯨ ꯍꯩꯕꯅꯦ ꯑꯩꯗꯤ ꯑꯗꯣ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯑꯩ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯐꯨꯔꯤꯠꯇꯣ ꯂꯩꯔꯛꯀꯦ ꯅꯣꯏ ꯊꯣꯡꯅꯥꯎꯗ ꯂꯩꯔꯝ ꯏꯁ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯂꯩꯗ ꯌꯥꯗꯦ ꯍꯥꯏꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯩꯒꯦ ꯍꯌꯦꯡ ꯉꯥꯏꯔꯝ ꯉꯥꯏꯔꯝꯒꯦ ꯆꯠꯂꯦꯀꯣ ꯂꯩꯁꯅꯥꯅ ꯆꯠꯈꯤꯕꯗꯣ ꯁꯅꯥꯌꯥꯏ ꯌꯦꯡꯍꯧꯏ ꯇꯦꯡꯀꯣꯠꯇꯨ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯃꯄꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯒ ꯇꯥꯟꯅꯔꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯈꯜꯂꯤ ꯏꯄꯥꯅ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦꯅꯦ ꯕꯥꯕꯥ ꯍꯧꯖꯤꯛ ꯍꯣꯡꯗ ꯌꯥꯗꯦ ꯍꯥꯏꯗꯦꯗ ꯃꯥꯁꯨ ꯃꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯁꯅꯨ ꯍꯦ ꯑꯄꯪ ꯋꯥꯔꯤ ꯁꯥꯗꯣꯛꯂꯒ ꯃꯇꯝ ꯂꯦꯞꯅꯔꯒ ꯊꯝꯕꯗꯨꯅ ꯐꯗꯣꯏꯅꯤꯅꯦ ꯌꯦꯡꯉꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯔꯗꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯏꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯂꯁꯨ ꯂꯩꯀꯥꯏ ꯃꯤꯅ ꯀꯩꯁꯨꯝ ꯈꯜꯂꯔꯣꯏꯗꯅ ꯍꯣꯏ ꯄꯥꯕꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯩ ꯗꯨꯛ ꯊꯥꯜꯂꯒ ꯆꯥꯛ ꯊꯣꯡꯉꯒꯦ ꯊꯔꯣꯏ ꯊꯣꯡꯕ ꯄꯤꯔꯝꯃꯤ ꯌꯥꯝꯁꯨ ꯌꯥꯝ ꯏꯟꯁꯥꯡ ꯊꯣꯡꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯣꯏꯗ ꯏꯃꯧꯅꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯇꯣꯏꯅ ꯊꯤꯜꯂꯛꯇꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯏꯟꯁꯥꯡ ꯊꯣꯡꯗꯕꯅ ꯅꯝꯂꯕꯗꯨꯅꯤ ꯅꯧꯅ ꯑꯃꯨꯛ ꯏꯄꯥꯗ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯁꯅꯥꯌꯥꯏ ꯏꯀꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯈꯝꯕ ꯃꯣꯃꯣꯟ ꯅꯣꯛꯏ ꯊꯥꯏꯅꯒꯤ ꯃꯇꯝ ꯄꯤꯛꯂꯤꯉꯩꯗ ꯃꯄꯥ ꯀꯧꯔꯒ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯏꯄꯥꯅ ꯆꯥꯒꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯂꯩꯕ ꯉꯝꯗ ꯋꯥꯔꯕ ꯍꯛꯆꯥꯡꯗꯨꯅ ꯆꯥꯕꯨ ꯄꯣꯡꯈꯠꯇꯨꯅ ꯏꯆꯥꯗ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯩꯔꯛꯀꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯃꯤꯅꯝꯈꯤꯕ ꯉꯁꯤꯗꯤ ꯃꯇꯝꯗꯣ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯈꯪꯍꯧꯗꯦ ꯃꯇꯝꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ ꯃꯃꯥ ꯃꯆꯥꯅ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯝꯕꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯃꯗꯨꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯃꯥꯡꯈ꯭ꯔꯦ ꯐꯠꯇꯦꯗ ꯃꯃꯥ ꯅꯪꯁꯦ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯁꯅꯥꯌꯥꯏꯒ ꯂꯩꯁꯅꯥꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯔꯦ ꯃꯇꯥꯋꯥꯕꯣꯏꯒ ꯀꯩꯊꯦꯜꯗꯒꯤ ꯌꯨꯝ ꯁꯥꯒꯠꯅꯕ ꯎ ꯌꯣꯟꯐꯝꯗꯨꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯤ ꯂꯥꯞꯅ ꯂꯥꯛꯄ ꯃꯦꯂꯩꯁꯨ ꯁꯅꯥꯌꯥꯏ ꯎꯕꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯐꯥꯎꯖꯩ ꯇꯞꯅ ꯁꯨꯝ ꯆꯪꯂꯛꯇꯨꯅ ꯅꯥꯀꯜꯗ ꯂꯦꯞꯂꯒ ꯌꯦꯡꯏ ꯑꯕꯣꯏꯅ ꯁꯤ ꯎꯁꯤ ꯌꯥꯔꯅꯤꯗ ꯅꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗꯨ ꯈꯛ ꯅꯧꯅ ꯁꯦꯝꯗꯣꯛꯂꯒ ꯁꯥꯒꯗꯕ ꯑꯣꯏꯕꯅꯤꯅ ꯌꯥꯔꯅꯤ ꯑꯇꯩꯅ ꯃꯆꯨ ꯆꯪꯂꯒ ꯁꯦꯝꯗꯣꯛꯂꯁꯨ ꯌꯥꯍꯜꯂꯁꯤ ꯑꯩꯗꯤ ꯉꯥꯎ ꯅꯪꯅ ꯐꯅꯕ ꯑꯗꯨꯝ ꯌꯦꯡꯉꯨ ꯍꯣꯏꯗ ꯂꯨꯍꯣꯡꯉꯝꯗꯥꯏꯅꯤꯅ ꯋꯥꯈꯜ ꯆꯔꯥꯡꯅꯔꯝꯃꯅꯤ ꯑꯩꯅ ꯐꯅꯕ ꯂꯣꯏ ꯁꯤꯟꯒꯦꯁꯦ ꯏꯌꯥꯝꯕ ꯁꯤꯒꯤ ꯎꯁꯦ ꯁꯤꯡꯂꯝꯒꯦ
ꯑꯩꯅ ꯅꯥꯞ ꯂꯧꯔꯤꯁꯤꯗ ꯐꯖꯅ ꯀꯛꯂꯒ ꯁꯦꯝꯕꯤꯌꯨ ꯍꯪꯆꯤꯠꯇ ꯂꯧꯕ ꯂꯥꯛꯆꯒꯦ ꯍꯣꯏ ꯍꯣꯏ ꯌꯥꯅꯤ ꯍꯪꯆꯤꯠ ꯅꯪꯅꯕ ꯑꯩꯁꯨ ꯀꯛꯂꯒ ꯐꯖꯅ ꯁꯦꯝꯕꯤꯔꯝꯂꯒꯦ ꯁꯅꯌꯥꯏꯅ ꯏꯌꯥꯝꯕ ꯁꯦꯜ ꯈꯔ ꯊꯝꯖꯔꯝꯒꯦ ꯁꯤ ꯌꯥꯅ ꯄꯥꯏꯁꯤꯟꯕꯤꯌꯨ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯆꯪꯏ ꯐꯨꯔꯤꯠ ꯌꯣꯟꯐꯝꯗꯨꯗ ꯆꯪꯂꯛꯄꯗ ꯁꯅꯌꯥꯏ ꯃꯄꯥꯒꯤ ꯐꯨꯔꯤꯠ ꯂꯩꯅꯕ ꯑꯅꯧꯕ ꯑꯃ ꯌꯦꯡꯏ ꯃꯤꯂꯩ ꯑꯗꯨꯃꯛ ꯏꯟꯅꯔꯛꯇꯨꯅ ꯅꯥꯀꯜ ꯈꯖꯤꯛ ꯆꯠꯊꯣꯛꯂꯒ ꯌꯦꯡꯏ ꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯑꯃ ꯂꯧꯖꯒꯦ ꯑꯕꯣꯏꯅ ꯀꯅꯥꯒꯤꯅꯣ ꯅꯈꯣꯏ ꯄꯥꯕꯒꯤꯔꯣ ꯄꯥꯕꯗꯣ ꯐꯨꯔꯤꯠ ꯑꯍꯟꯕ ꯑꯝꯇ ꯂꯤꯠꯀꯦ ꯐꯪꯂꯛꯇ꯭ꯔꯕꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯕꯁꯤꯐꯥꯎ ꯁꯦꯜ ꯇꯤꯡꯅꯕꯅꯤ ꯑꯗꯨꯝ ꯍꯥꯏ ꯄꯤꯛꯂꯤꯉꯩꯗ ꯄꯥꯕꯅ ꯑꯃꯟꯕ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠꯇꯨ ꯂꯤꯠꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯎꯔꯛꯂꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯂꯩꯕꯅꯤ ꯁꯅꯌꯥꯏ ꯅꯈꯣꯏ ꯄꯥꯕꯁꯤ ꯌꯥꯝ ꯐꯩꯀꯣ ꯅꯪꯅ ꯂꯨꯍꯣꯡꯂꯁꯨ ꯇꯣꯉꯥꯟꯅ ꯆꯥꯒ ꯄꯥꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧ ꯀꯔꯤꯒꯨꯝꯕ ꯅꯇꯨꯅ ꯍꯥꯏꯕ ꯏꯜꯂꯤꯅ ꯀꯥꯏꯅꯒ ꯇꯣꯉꯥꯟ ꯆꯥꯔꯒ ꯅꯈꯣꯏ ꯄꯥꯕ ꯃꯊꯟꯇ ꯊꯝꯃꯝꯃꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯅꯇꯩ ꯅꯅꯥꯎ ꯄꯨꯟꯅ ꯄꯨꯜꯂ ꯐꯨꯒꯗꯧꯅꯤ ꯌꯥꯔꯤꯕꯨꯡꯉꯣ ꯅꯪ ꯉꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯍꯦꯟꯅ ꯈꯪꯖꯩ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯏꯕꯨꯡꯉꯣ ꯁꯦ ꯐꯨꯔꯤꯠꯇꯨ ꯌꯣꯝꯂꯕꯅꯤ ꯁꯦꯜꯁꯤ ꯂꯩꯔꯦ ꯑꯕꯣꯏ ꯆꯠꯁꯤꯂꯣ ꯊꯦꯡꯈ꯭ꯔꯦ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯄꯗꯣ ꯅꯨꯡꯁꯥ ꯊꯣꯛꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯥꯕꯗꯣ ꯆꯥꯛ ꯂꯥꯝꯅ ꯀꯩꯅꯣꯝ ꯇꯧꯔꯝꯕꯅꯤ ꯏꯕꯥꯅꯤ ꯍꯟꯈꯤꯕꯗ ꯄꯣꯠꯐꯝꯗꯒꯤ ꯇꯜꯂ ꯀꯩꯅꯣ ꯈꯔ ꯂꯩꯈ꯭ꯔꯁꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯅꯣꯏꯗ ꯆꯥꯛ ꯆꯥꯒꯦ ꯏꯟꯖꯥꯡ ꯍꯥꯎꯕ ꯊꯣꯡꯂ ꯆꯥꯁꯦꯕ ꯌꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯩꯊꯦꯜꯗꯒꯤ ꯊꯣꯛꯂꯛꯏ ꯇꯨꯡꯗꯒꯤ ꯃꯦꯂꯩꯅꯁꯨ ꯇꯥꯟꯅꯔꯒ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯁꯅꯌꯥꯏ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ ꯑꯕꯣꯏꯁꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯈ꯭ꯔꯕꯒꯨꯝ ꯂꯦꯞꯄꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯐꯤꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯂꯦꯞꯂꯤꯕꯤ ꯃꯦꯂꯩꯗꯨ ꯎꯕꯗ ꯁꯅꯌꯥꯏ ꯃꯁꯥꯗ ꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯕꯣꯏꯁꯨ ꯁꯅꯌꯥꯏꯗ ꯌꯦꯡꯂꯛꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯏꯃꯥꯕꯨ ꯈꯪꯂꯤꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯏꯆꯥ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕꯅꯤ ꯏꯃꯥꯅ ꯆꯤꯡꯅꯔꯝꯕꯗꯣ ꯆꯨꯝ ꯏꯃꯥꯒꯤ ꯁꯅꯌꯥꯏ ꯂꯥꯛꯑꯣ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯀꯣꯟꯒꯦ ꯑꯕꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯔꯝꯕ ꯃꯦꯂꯩ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯤꯕ ꯃꯆꯥꯗꯨ ꯈꯥꯝꯂꯒ ꯃꯃꯥꯡꯗ ꯂꯦꯞꯄꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯏꯃꯥꯕు ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯃꯥꯗꯤ ꯏꯆꯥ ꯎꯗꯕꯗ ꯀꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤ ꯅꯪ ꯈꯪꯂꯝꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯏꯃꯥꯕꯨ ꯈꯨꯠ ꯆꯤꯡꯗꯨꯅ ꯆꯠꯍꯟꯈꯤꯕꯗꯣ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯆꯨꯝꯕꯅꯤ ꯑꯩꯒꯤ ꯃꯔꯥꯜ ꯂꯩꯇꯕ ꯄꯥꯕꯕꯨ ꯏꯃꯥꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯄꯥꯕꯕꯨ ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯈꯤꯕ ꯎꯁꯤꯠꯈꯤꯗꯕ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯀꯥꯟꯗ ꯇꯣꯏꯅ ꯈꯪꯂꯛꯏ ꯂꯝꯕꯤꯗ ꯊꯦꯡꯅꯔꯕꯁꯨ ꯑꯩꯅ ꯑꯗꯣꯝ ꯃꯁꯛ ꯈꯪꯗꯦ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯕꯨ ꯀꯧꯕꯤꯔꯛꯀꯅꯨ ꯆꯝꯅ ꯍꯤꯡꯂꯤꯕ ꯏꯄꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯌꯦꯠꯀꯦ ꯈꯜꯂꯛꯀꯅꯨ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯋꯥꯈꯜ ꯊꯦꯡꯕ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯁꯅꯌꯥꯏ ꯃꯃꯥꯒꯤ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯇꯝꯗꯨꯗ ꯄꯥꯕꯅ ꯐꯤꯔꯣꯜ ꯑꯍꯟꯕ ꯂꯩꯗꯦ ꯍꯥꯏꯗꯅ ꯋꯥꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯕ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯥ ꯑꯔꯪ ꯑꯔꯛ ꯃꯌꯥꯝꯗꯨ ꯎꯕꯗ ꯅꯆꯥꯏꯒꯤ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯅꯤ ꯈꯪꯗꯅ ꯑꯕꯣꯏ ꯍꯣꯏꯗ ꯆꯥꯕ ꯑꯗꯨꯝ ꯆꯠꯍꯟꯈꯤꯕꯗꯣ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯅꯨꯃꯤꯠꯇꯨꯗ ꯄꯥꯕꯅ ꯀꯞꯂꯒ ꯐꯤ ꯃꯩ ꯊꯥꯈꯤꯕꯗꯨꯗꯒꯤ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯋꯥꯔꯧꯕꯅ ꯁꯤꯟꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯂꯥꯏꯔꯕ ꯄꯥꯕꯒꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯑꯩꯅ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗ꯭ꯔꯦ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯗ ꯄꯥꯞ ꯆꯦꯟꯒꯗꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯁꯤꯟꯅꯕ ꯃꯤꯅꯨꯡꯁꯤ ꯎꯠꯂꯛꯀꯅꯨ ꯑꯕꯣꯏꯅ ꯁꯅꯌꯥꯏ ꯋꯥꯔꯧꯕꯅ ꯊꯜꯂꯕ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯅꯤꯛꯂꯕ ꯃꯇꯥꯎꯕꯨ ꯑꯕꯣꯏꯅ ꯊꯦꯝꯂꯛꯏ ꯁꯅꯌꯥꯏ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯒ ꯃꯃꯥꯗ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯊꯪ ꯊꯦꯡꯅꯕ ꯊꯣꯛꯂꯁꯨ ꯑꯩꯕꯨ ꯀꯧꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯏꯃꯥ ꯅꯪꯒꯤ ꯅꯁꯛꯇꯨ ꯎꯔꯒ ꯋꯥꯔꯧꯕ ꯁꯨꯝ ꯍꯦꯜꯂꯛꯀꯅꯤ ꯄꯥꯕꯅ ꯋꯥꯅ ꯈꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯃꯤꯠꯇ ꯎꯔꯛꯂꯒ ꯏꯃꯥꯕꯨ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯀꯅꯤ ꯀꯅꯥꯒꯨꯝꯕꯒꯤ ꯃꯃꯥ ꯑꯣꯏꯈ꯭ꯔꯕ ꯅꯍꯥꯛꯅ ꯑꯄꯣꯛꯄ ꯅꯆꯥꯒꯤꯗꯃꯛ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯀꯅꯨ ꯅꯨꯡꯉꯥꯏꯅ ꯈꯟꯅ ꯆꯠꯈ꯭ꯔꯕ ꯃꯐꯝꯅꯤ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯒꯅꯤ ꯈꯟꯅ ꯊꯥꯡꯈꯤꯕ ꯈꯣꯡꯅꯤ ꯑꯗꯨꯅ ꯂꯥꯏꯔꯕ ꯏꯄꯥ ꯏꯆꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯜꯂꯛꯀꯅꯨ ꯏꯄꯥ ꯏꯆꯥꯅ ꯅꯪꯕꯨ ꯅꯁꯛ ꯈꯪꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯃꯥꯕꯨ ꯊꯩꯗꯨꯅ ꯆꯠꯈꯤ ꯑꯕꯣꯏꯁꯨ ꯃꯦꯂꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯇꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯃꯦꯂꯩ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯁꯅꯌꯥꯏ ꯃꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯈ꯭ꯔꯦ ꯃꯆꯥꯅ ꯀꯔꯤꯒꯤ ꯃꯃꯥꯕꯨ ꯅꯨꯡꯁꯤꯗꯅꯤ ꯋꯥꯔꯧꯕꯗꯨꯅ ꯍꯦꯟꯈꯤꯕꯅ ꯃꯃꯥꯕꯨ ꯁꯛꯈꯪꯗꯕꯤ ꯑꯃꯒꯨꯝꯅ ꯈꯜꯂꯤꯕꯅꯤ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯑꯄꯣꯛꯄ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯆꯠꯄ ꯉꯝꯂꯤꯕꯤ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯃꯐꯝꯗ ꯃꯆꯥꯅ ꯋꯥꯔꯧꯕ ꯄꯦꯟꯖꯗꯕ ꯃꯈꯣꯏꯇꯅ ꯈꯪꯒꯅꯤ ꯃꯤꯂꯩꯒꯨꯝꯅ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯗꯨꯅ ꯃꯆꯥ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯀꯌꯥꯅꯤ
ꯄꯤꯛꯂꯤꯕ ꯁꯅꯥꯌꯥꯏꯅ ꯃꯃꯥꯕꯨ ꯀꯜꯂꯦ ꯈꯟꯖꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯊꯥꯗꯣꯛꯈꯤꯕ꯫ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯊꯣꯛꯂꯝꯕ ꯃꯌꯥꯏ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯀꯥꯟ ꯃꯃꯥ ꯑꯣꯏꯕꯤꯕꯨ ꯋꯥꯔꯧꯗꯨꯅ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯈꯤꯗꯕ ꯃꯆꯥ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥ ꯋꯥꯈꯜ ꯇꯥꯕꯤꯌꯨ꯫ ꯃꯦꯂꯩꯒꯨꯝꯅ ꯑꯇꯣꯞꯄ ꯏꯃꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯊꯨꯒꯥꯏꯕꯤ, ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕꯤ ꯃꯃꯥꯕꯨ ꯑꯣꯏꯕꯤꯒꯅꯨ꯫ ꯌꯨꯝꯒꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯨ ꯑꯗꯣꯝꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ ꯂꯣꯏꯅꯕꯤꯕꯨ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯃꯤꯅꯨꯡꯁꯤ ꯍꯦꯟꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ꯫ ꯊꯧꯕꯒꯨꯝꯅ ꯂꯝꯒꯤ ꯅꯨꯄꯤꯗ ꯉꯥꯎꯕ ꯅꯨꯄꯥ ꯑꯣꯏꯕꯤꯒꯅꯨ꯫